ꯀꯥꯔꯨꯔꯒ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯣ? ꯀꯤꯂꯤꯆꯅꯥ ꯈꯔ ꯂꯩꯔꯛꯑꯦ, ꯌꯨꯝꯗ ꯆꯥꯔꯨꯔꯁꯦ꯫ ꯍꯧꯖꯤꯛꯄꯨ ꯀꯩ ꯐꯤ ꯁꯥꯔꯤꯒꯦ ꯏꯆꯦ? ꯃꯣꯝꯄꯥꯛꯐꯤꯗꯛ ꯈꯔ ꯁꯥꯔꯤ꯫ ꯏꯆꯦ ꯉꯥꯟꯕꯤꯁꯦ ꯐꯤ ꯁꯥꯕꯗ ꯃꯃꯤꯡꯗꯤ ꯐꯖꯅ ꯆꯠꯂꯤꯍꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯈꯔ ꯇꯥꯜꯍꯧꯗ ꯌꯥꯗꯕ. ꯁꯅꯥꯁꯨ ꯃꯆꯦ ꯑꯃ ꯀꯩ ꯑꯃ ꯁꯥꯗ ꯌꯥꯗꯦꯗꯣ. ꯑꯋꯨꯟꯄꯣꯠꯁꯨ ꯈꯔ ꯂꯥꯡꯁꯤꯟꯗ ꯌꯥꯗꯦꯅ ꯇꯧꯅꯤꯗ. ꯑꯗꯣ ꯑꯁ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯅꯨꯡꯖꯪꯕ ꯊꯨꯡꯉꯦꯗ. ꯏꯆꯦ ꯉꯥꯟꯕꯤꯒꯤ ꯂꯨꯍꯣꯡꯒꯗꯧꯕ ꯅꯨꯄꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ? ꯅꯨꯄꯥꯗꯤ ꯂꯩꯇ꯭ꯔꯤꯗ. ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯄꯥꯡꯇꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯍꯦꯛ ꯂꯩꯔ ꯂꯣꯏꯔꯦ꯫ ꯑꯦ, ꯏꯇꯩꯅꯥꯎ, ꯂꯧ ꯈꯥꯎꯔꯨꯏꯔꯥ? ꯉꯥꯟꯕꯤ, 이ꯇꯩ ꯀꯧꯒꯦ ꯀꯧ, 이나ꯎ ꯀꯧꯒꯦ ꯀꯧ. ꯃꯤꯅ ꯇꯥꯔ ꯐꯖꯗꯦ, ꯑꯗꯨꯃꯥꯏ ꯀꯧꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯖꯒꯦ ꯐꯖꯧ, ꯐꯖꯔꯣꯏ ꯇꯣꯛꯎ. ꯑꯩꯗꯤ ꯑꯁꯦꯡꯕ ꯃꯤꯡꯒꯧ ꯀꯧꯖꯕꯅꯤ ꯀꯩꯅꯣ. ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯤꯡꯒꯧꯗꯣ ꯄꯨꯡꯁꯦꯡ ꯁꯦꯡꯒꯅꯤꯀꯣ. ꯏꯁ, ꯇꯥꯅꯤꯡꯗꯦꯍꯦ. ꯃꯗꯨꯗ ꯑꯩꯅ ꯌꯥꯔꯛꯑꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯆꯠꯂꯣꯍꯦ. ꯃꯤ ꯑꯉꯥꯡꯁꯤꯡ ꯇꯥꯔ ꯐꯖꯗꯦ. ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ. ꯑꯁꯦꯡꯕ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯆꯠꯂꯣꯍꯦ, ꯅꯁꯛꯇꯨꯒ ꯀꯣꯟꯅ ꯉꯥꯡꯅꯁꯤ ꯆꯠꯂꯣ. ꯏꯁ, ꯅꯕꯨꯛ ꯇꯥꯗꯨꯒ ꯄꯥꯈꯪꯅꯤ ꯀꯥꯏꯅ. ꯆꯠꯁꯤꯜꯂꯛꯑꯣ. ꯇꯥ ꯏꯅꯥꯎꯒ ꯏꯆꯦ ꯉꯥꯟꯕꯤꯒꯁꯦ ꯌꯥꯝ ꯆꯥꯅꯩꯀꯣ. ꯏꯆꯦ ꯉꯥꯟꯕꯤ, ꯇꯥ ꯏꯅꯥꯎꯅ ꯄ꯭ꯔꯄꯣꯁꯀ ꯇꯧꯔꯛꯑꯗꯤ ꯅꯪ ꯌꯥꯒꯗ꯭ꯔꯣ? ꯆꯠꯂꯣꯍꯦ. ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯪꯅꯤꯅ ꯍꯪꯉꯤꯁꯤꯕꯨ. ꯃꯔꯝꯁꯨ ꯑꯁꯨꯛ ꯌꯥꯝ ꯃꯣꯛꯄ, ꯊꯕꯛꯁꯨ ꯃꯌꯥꯝ ꯐꯔꯤꯕ, ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯨ ꯑꯝꯇ ꯆꯥꯗꯕ ꯃꯤꯁꯤꯅ ꯍꯥꯏꯔꯛꯑꯒꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏ? Why not? ꯉꯥꯏꯈꯤꯒꯗꯔꯥ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯕꯨ ꯊꯥꯖ ꯅꯣꯡꯏꯟ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯉꯥꯏꯈꯤꯒꯗꯔꯥ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯕꯨ ꯌꯦꯡꯈꯤꯁꯤꯔꯅꯤ ꯑꯩꯕꯨ ꯊꯥꯖ ꯅꯣꯡꯏꯟ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯉꯥꯏꯈꯤꯒꯗꯔꯥ ꯃꯥ ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯤꯒꯗꯔꯥ ꯌꯨꯝ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯅꯪ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯆꯌꯦꯠꯅꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯆꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ. ꯅꯪ ꯃꯤꯔꯣꯜ ꯇꯥꯔꯣꯕ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯣꯏꯁꯨ ꯍꯔꯥꯎꯅ ꯅꯣꯛꯍꯜꯂꯨꯕ ꯆꯣ ꯌꯦꯡꯅꯤꯡꯗꯦ. ꯏꯁꯨꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯀꯅꯥꯒ ꯀꯩꯗꯧꯅꯔꯒꯦ ꯏꯁꯨꯕꯨ? ꯕꯣ, ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤꯔꯣꯜ ꯇꯥꯔꯛꯑꯔꯣꯏꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ. ꯏꯕꯣꯛꯁꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ? ꯑꯩꯈꯣꯏꯅ ꯁꯦꯟ ꯊꯨꯝ ꯄꯥꯏꯗꯅ ꯂꯥꯏꯌꯦꯡꯅꯦꯁꯨ ꯂꯩꯇ꯭ꯔꯦꯗꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏ ꯑꯣꯏꯈ꯭ꯔꯤꯅꯣꯕ? ꯏꯁꯨꯊꯣꯏꯕꯤ,
ꯅꯪꯅ ꯃꯗꯨꯗ ꯍꯦꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯦꯛ ꯍꯪꯉꯤ ꯏꯕꯣꯛ ꯋꯥꯔꯤꯗꯣ ꯂꯤꯕꯗꯅꯦ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯃꯣꯏꯅꯦꯍꯦ ꯕꯨꯕꯣꯛ ꯑꯩ ꯋꯥꯔꯤꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯁꯦ ꯑꯝꯇꯗꯤ ꯂꯤꯕꯤꯌꯣꯕ ꯁꯦ ꯇꯥꯔꯣ ꯉꯁꯤꯗꯤꯅꯦ 이보 와리도 리르기고 마담도 낭 뽀뽀다 ngairi 로션그럼니 ꯅꯨꯡꯗꯥꯡꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯅꯦ ꯅꯣꯏꯕꯣ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯠꯂꯤꯅꯦ ꯑꯗꯨꯅꯅꯦ ꯑꯗꯨꯏꯁꯨ ꯃꯇꯝꯁꯦ ꯐꯠꯇꯕꯅꯤꯅ ꯄꯪꯊꯦꯡ ꯊꯦꯡꯒꯅꯣꯏꯕ ꯍꯣꯏꯅꯦ ꯌꯥꯔꯤꯉꯩꯗꯤ ꯉꯟꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯅꯦꯍꯦ ꯅꯣꯏꯅ ꯃꯊꯦꯡꯗ ꯆꯠꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯅꯦꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯗ ꯀꯥꯞꯄꯝꯃꯦ ꯑꯗꯥꯗ ꯁꯤꯔꯝꯃꯦ ꯅꯣꯡꯃꯗ ꯀꯥꯡꯗꯦꯅꯦ ꯍꯥꯠꯂꯤꯕ ꯃꯔꯥ ꯂꯩꯕ ꯃꯤꯅ ꯁꯤꯖꯕꯩ ꯋꯥꯅꯤꯗꯩꯅꯤ ꯇꯣꯝꯕ ꯃꯔꯥ ꯂꯩꯕ ꯂꯩꯇꯕꯩ ꯋꯥ ꯂꯩꯇꯦ ꯐꯨꯔꯤ ꯈꯥꯎꯗ 5,000-10,000 ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯗꯤ ꯑꯗꯨꯝ ꯃꯔꯥꯟ ꯄꯤꯁꯟꯕꯤꯔꯦ ꯍꯥꯠꯄꯤꯔꯦ ꯉꯥꯌꯣꯛ ꯆꯐꯨꯗ ꯌꯣꯛꯄ ꯉꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅꯦꯍꯦ ꯑꯗꯨꯅꯅꯦ ꯌꯥꯔꯤꯉꯩ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕ ꯆꯠꯊꯣꯛꯄꯤꯗꯕ ꯃꯁꯤꯅ ꯃꯐꯔꯕꯅꯤꯀꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯌꯥꯔꯦ ꯆꯠꯁꯤ ꯍꯩ ꯅꯣꯏꯅꯦ ꯄꯪꯊꯦꯡ ꯊꯦꯡꯒꯅꯨꯀꯣ ꯏꯃꯥ ꯈꯨꯁꯨꯝꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯝꯃꯅꯤ ꯍꯣꯏ ꯍꯩ ꯇꯣꯝꯕ ꯏꯅꯦ ꯍꯌꯦꯡ ꯏꯁꯨ ꯊꯣꯏꯕꯤꯒꯤ ꯏꯄꯥꯟꯅꯤ ꯆꯥꯎꯅ ꯁꯣꯟꯗ꯭ꯔꯁꯨ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯆꯩ ꯂꯥꯡꯗ ꯋꯥꯠꯂꯤ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯆꯠꯁꯤ ꯍꯣꯏꯅꯦ 이모기 ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯅꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ 이슈 ꯑꯅꯤꯗꯨꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯍꯜꯂꯛꯑꯒ ꯆꯥꯛ ꯂꯥꯝꯃꯦꯅ ꯉꯪꯉꯔꯅꯤ ꯃꯄꯥꯗꯨꯅ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯌꯦꯡ ꯏꯄꯥꯟꯒꯤ ꯇꯥꯟꯅꯗꯧ ꯌꯥꯝ ꯂꯩ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦꯁꯦ ꯅꯨꯄꯥ 2ꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯅꯤ ꯈꯔ ꯀꯣꯡꯉꯨ ꯊꯛꯁꯦꯗꯅ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯛꯇꯅ ꯂꯩꯔꯝꯃꯅꯤꯌꯦ ꯃꯤ ꯁꯤꯔꯦꯌꯨ ꯃꯤ ꯄꯣꯛꯑꯦꯌꯨ ꯑꯔꯦꯝꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯊꯛꯀꯗꯒꯤ ꯆꯥꯒꯗꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏ ꯌꯥꯝ ꯆꯥꯁꯜꯂꯣ ꯆꯥꯔꯤꯉꯩꯅꯦ ꯊꯨꯅ ꯀꯟꯗꯣꯏꯅꯤ ꯆꯥꯛ ꯂꯩꯔꯤꯀꯣ ꯌꯥꯝ ꯆꯥꯃꯜꯂꯁꯨ ꯋꯥꯏꯗ ꯏꯃꯥ 이까이르노 짜살로 ꯑꯩꯈꯣꯏ 이마ꯁꯤꯗꯤ 이해 이슈원이도 바이베 땀바 수티 타라네 아양땅 옥비루키게 네 ꯍꯣꯏꯅꯦ 네 ꯀꯅꯥꯅꯣ ꯇꯥꯇꯣꯝꯕ ꯃꯥꯜꯂꯤ ꯏꯃꯥ ꯀꯩꯗꯧꯔꯖꯥꯅꯣ ꯁꯤꯅ ꯃꯣ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯏꯅꯦ ꯃꯅꯤꯗꯣ ꯏꯅꯦ ꯍꯩ ꯃꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯍꯧꯖꯤꯛ ꯋꯥꯛꯁꯣꯞꯇꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯃꯩꯕ ꯅꯨꯄꯥ 3ꯃꯔꯤꯅ ꯐꯥꯔꯒ ꯀꯔꯤ ꯄꯨꯔꯖꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯩ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦ ꯏꯅꯦ ꯑꯌꯥꯝꯕꯅ ꯃꯃꯥꯏ ꯂꯣꯏ ꯈꯨꯝꯃꯤ 이씨 ꯀꯩꯒꯤꯅꯣ ꯍꯪꯕꯗꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨꯅ ꯑꯩꯒꯤ ꯀꯣꯛꯇꯁꯨ ꯅꯣꯡꯃꯩꯅ ꯅꯝꯃꯝꯃꯦ ꯖꯤꯞꯁꯤ ꯑꯃꯗ ꯂꯥꯛꯄꯅꯦ ꯀꯃꯥꯟꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯅꯦ ꯍꯩ ꯇꯣꯝꯕ ꯆꯠꯂꯣ ꯅꯪꯅꯦ ꯄ꯭ꯔꯙꯥꯟꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯁꯨ ꯆꯠꯂꯣ ꯍꯣꯏꯅꯦ 이니수네 ꯂꯥꯛꯀꯤ 이래서 그렇다나 락비고 있네. 호이네 짤로네 아씨 일단 묻어지 ꯇꯥꯇꯣꯝꯕꯔꯥ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ
ꯊꯕꯛ ꯈꯔ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯊꯦꯡꯉꯛꯀꯅꯤ ꯋꯥꯛꯁꯣꯞꯇ ꯑꯍꯤꯡ ꯂꯦꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯔꯝꯕꯅꯤꯗ ꯍꯌꯦꯡ ꯃꯆꯥꯒꯤ ꯏꯄꯥꯅꯤ ꯍꯥꯏꯁꯦ ꯀꯥꯎꯔꯖꯥꯠꯂꯣ ꯃꯥꯕꯣ ꯈꯪꯗꯦ ꯀꯝꯗꯧꯔꯤꯅꯣ ꯏꯁꯨꯁꯤꯡꯗꯣ ꯄ꯭ꯔꯥꯏꯚꯦꯠ ꯇꯝꯕ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤ ꯑꯝꯇ ꯑꯣꯛꯄꯤꯔꯨꯈꯤꯒꯦ ꯍꯥꯎꯔꯦꯍꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯔꯦꯍꯦ ꯑꯦ ꯀꯅꯥꯅꯣ ꯊꯥꯔꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯃꯅꯤꯗꯣ ꯉꯁꯥꯏ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯐꯤꯖꯝ ꯁꯦꯠꯄ ꯀꯃꯥꯟꯗꯣꯅ ꯐꯥꯈ꯭ꯔꯦꯌꯦ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯐꯥꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏ ꯆꯪꯉꯛꯄꯗ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯂꯥꯜꯍꯧꯕ ꯌꯥꯎꯔꯝꯃꯦꯗꯅꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯌꯨꯝꯗ ꯂꯩꯔꯕ ꯃꯆꯥꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯅꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯖꯔꯤꯕ ꯃꯤꯕꯨ ꯃꯣꯏꯅ ꯍꯦꯛꯇ ꯐꯥꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯏꯕ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯔꯨꯔꯒ ꯄꯣꯊꯥꯗꯅꯕ ꯂꯥꯜꯍꯧꯕ ꯃꯁꯤꯡ ꯍꯦꯟꯒꯠꯅꯅꯕ ꯁꯤꯜꯂꯤꯝꯅꯤꯅꯦ ꯃꯣꯏꯒꯤꯁꯦ ꯍꯌꯦꯡ ꯃꯆꯥꯒꯤ ꯄꯥꯟꯁꯨ ꯊꯣꯛꯏꯕ ꯃꯩꯔꯤꯡ ꯀꯨꯜꯂꯤꯕꯤ ꯃꯧꯁꯤꯅ ꯄꯥꯎꯁꯤ ꯇꯥꯔꯒ ꯀꯔꯤꯅꯣꯕ ꯑꯣꯏꯗꯧꯔꯤꯁꯤꯕꯣ ꯁꯣꯏꯗ ꯉꯥꯝꯗꯅ ꯀꯣꯛ ꯍꯦꯛ ꯊꯥꯗꯣꯛꯄꯤꯔꯛꯑꯗꯤ ꯐꯩꯗꯀꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ 이봉기 마사 아마 폴리스 오이베니 폰 떠오라가 암따 항한게 타로 하이 타로 하이 타로 하이 따브로 मनी है ना ई पाव फंग्रो कमदौरगे हायो इचादो थादोख्रबो कमदौरे हाइगेबा 타도그래 हा 자만이도 달방반 타도그래 그래 아무 타도 없던 그래 하 कहिरो हाइसिबो मनी है कहिरो नंग हाइसिबो कदाइदा कमदौरिनो सेंगनमता हायोबा 깜나보다 시이버니 मकुत 동물 마사 아마 빠이르 마마한 찔럭시다 따라가 레이 이마기 부어 이마디 로이레 이마디 망자레다 이마. 이마기 이마. 부어 하이 나봉 토리 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ 하이 ꯅꯪꯕꯨ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ ꯅꯁꯥꯗꯣ ꯁꯣꯜꯂꯤ ꯊꯤꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯥ ꯂꯥꯛꯑꯒꯦ ꯏꯅꯦꯍꯜ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯗꯧꯔꯒꯦꯕ कशु तौती इबेमा ꯑꯩꯉꯣꯟꯗ ꯂꯣꯠꯀꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯅꯦꯍꯜ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯁꯦ ꯀꯩꯗꯧꯔꯒꯦꯕ 이내기 이베마 ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯊꯣꯡꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯏꯃꯥ ꯀꯩꯗꯧꯔꯒꯦꯕ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯏꯆꯥꯃꯅꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯀꯥꯞꯅꯕꯅꯤ ꯍꯥꯏꯖꯜꯂꯒ ꯍꯤꯡꯆꯥꯕꯒꯤ ꯁꯄꯣꯜ ꯂꯧꯕ ꯀꯃꯥꯟꯗꯣ ꯈꯔꯅ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ
Bema, bemo. Ising so amoy mi. Ising so manihan. Ising so biro. Bema, se. Bemo. Bemo. Sabi to pa amoy mi. Bemo. Sabi mi na mo. Bemo. Bemo. Sabi to pa amoy mi. Sumaino 오이기베니 수토이비. 그만둬 징제. 양파떼고 부부. Masagi kanaba. Oijaba kakkan maminabu. Minum silaigadrane. Madudagi pendradunane. Shunawbana. Mapagi laman kumnedana. Aikhoi mayambu thadoktuna sakrise. Xa lại rồi nè. Lao. Nang cái tay nào nè. Nang là cái này rồi đó. Sai đấy cái ngâu vừa khóa bác đâu đi. Nang ngồi đám đi gì, ai mà nằm được khăng nghe vậy. Là, chẳng là. Ông ngủ bút test đâu ra vậy? Tại nấu gì ngasi đi lần ngầm mi ha. Ê, ngon cái gì mực rồi? Mực đi. Ngasi này lại ôi bé làm đấy quan đi ra. Hay ngang cái nào muốn lấy ra nu. Xa sẽ xa lắm mà ni, lo chân nó bắt đầu rồi. Mà cô cả mà thun cái thứ đi, ba cái ni hay. Làm gì luôn đi cô, ông cao đó na. Là, chắc không đã hay chứ. Coi bà vậy nè, mà cô cả mà thun cái chóp chóp rồi. Là, xong rồi. Là, lộc khất rồi. Hey, nuôi mà hi mà này cái tiếp tục phải luôn cô. Hey, càng ở đây cái khởi tham mà đó, lo sang guitar đấy. Tháp cái lá đi đó. Cây nó này số lạc thì số. Ê, ông để ai ở đến tới chứ? Yauraga yaure na ko hairak pa yadro nang bo. Nang dai naw di akhoi na lak pa je thok na harau je khra poni. Hey, bora ga do piram ba kaw ni ko. Na pandau da ne phau ching ka pai ti chu phajana hango. Phare. Thamage ko pakheng theng ka no. Ai nasani pa di yaure haibro ne. Yaure chak chari. Chingkhonggumba lam khara chawba ma lawraga resort ama sengotpa pami hai ni na chanpa na Aduna karam kana mangai mangno aduna mo kuire isa nang wari sarish aingonda di karim ta hairak aduga lawa imphal achok bisak adyam khaiba nongonda di kari haidiba yare noi thok dawro hai apangbi Mina hai si kay lege ni khan ko ne. Yare, thado se.
ꯑꯩꯅꯗꯤ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯣꯃꯥꯟꯁꯀ ꯇꯧ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯌꯦꯠꯅꯔꯤꯁꯤꯅ ꯑꯃꯨꯛ 이만나비 바르데 레이 ꯁꯦꯟ ꯈꯔ ꯄꯤꯌꯣꯅ ꯉꯔꯥꯡꯗꯩ ꯍꯥꯏꯔꯤꯗꯨꯕꯨ ꯇꯨ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯑꯁ ꯇꯜꯂꯤ ꯀꯩꯁꯨ ꯀꯥꯏꯗ ꯀꯩꯅꯦꯕ 이만나비ꯒꯤ ꯕꯥꯔꯗꯦ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕ ꯀꯥꯏꯗ ꯈꯨꯔꯥꯏꯗ ꯃꯤꯒꯤꯗꯤ ꯆꯠꯂꯣ ꯅꯪꯒꯤꯗꯤ ꯕꯥꯔꯗꯦ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯥꯔꯗꯦ ꯇꯧꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯕꯥꯔꯗꯦ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯀꯦꯛ ꯀꯛꯇꯅ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯗꯨꯅ ꯂꯥꯡꯕꯗꯨꯗꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏꯟꯊꯧ ꯂꯩꯃꯔꯦꯟꯗ ꯑꯊꯣꯏ ꯄꯣꯛꯀꯠꯇꯨꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯌꯥꯏꯐꯕ ꯑꯣꯏꯖꯒꯦꯅ ꯊꯧꯅꯤ ꯊꯧꯔꯝꯒꯗꯕ ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯇꯧꯖꯔꯨꯕ ꯁꯤꯟꯊꯥ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯆꯒꯦꯅ ꯈꯨꯔꯨꯝꯒꯗꯕ ꯆꯍꯤ ꯍꯥꯞꯆꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗꯧ ꯃꯇꯝ ꯆꯦꯟꯁꯤꯜꯂꯕꯅꯤꯅꯦ ꯁꯤꯗꯕꯨ ꯆꯥꯕ ꯊꯛꯄ ꯇꯧꯗꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯤꯁꯤꯕꯨ ꯅꯣꯏ ꯅꯃꯥꯝꯆꯥꯕꯨ ꯌꯥꯅꯤꯡꯕ꯭ꯔꯣ ꯈꯨꯝꯃꯨꯅꯦ ꯄꯥꯕꯨꯡ ꯑꯩ ꯕꯥꯔꯗꯦ ꯆꯠꯂꯔꯣꯏ ꯆꯠꯀꯗꯧꯅꯤ ꯁꯔꯨꯛ ꯌꯥꯗꯧꯅꯤ ꯑꯗꯨꯕꯨ ꯊꯧꯅꯤ ꯊꯧꯔꯝꯒꯤ ꯐꯤꯖꯣꯜ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯀꯗꯕꯅꯤ ꯆꯠ ꯅꯃꯥꯒ ꯇꯥꯟꯅꯔꯒꯅꯦ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯗꯣꯛꯁꯨ ꯆꯠꯂꯣ 이샤기 셀도 이빠삐게. 에이, 바봉은 하시 않는데. 바봉아, 아이 비홍을하게. 아스, 라오해. 하이마, 까이노니. 아이코이 람담시기 마마마빠 오이브싱시부 뭐꼭 로이는 먹자 압잘라네. 이샤싱시부 까리까리 떠한가니 가름가름 비제 셀한가니 아파바는 까리노 팟다바는 까리노 아썸마는 까르마노 아라마는 까르마노 아마타 딱 비방함드레 바보아 라라라 롤보 Good. 세. 엉탱탱 끊고. 호이 바보. 예. 그이러네. ꯊꯧ ꯌꯥꯎꯗ꯭ꯔꯕꯣ ꯒꯥꯔꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯗꯥꯏꯅꯥ ꯀꯩꯗꯧꯔꯒꯦ ꯂꯩꯅ ꯁꯨꯝ ꯁꯤꯟꯕꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯣ ꯇꯣꯟꯗꯣꯟꯕꯤ ꯑꯦꯂꯥꯏꯁ ꯊꯣꯏꯕꯤ ꯀꯧꯋꯦ ꯑꯃꯁꯤꯅ ꯉꯥꯟꯕꯤ ꯀꯧꯋꯦ ꯑꯩꯒ ꯀꯣꯏꯅꯔꯞ ꯇꯧꯔꯤꯌꯦ ꯐꯔꯦꯗ ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣ ꯗꯥꯏꯅꯥ ꯅꯣꯏ ꯏꯝꯐꯥꯜꯒꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯣꯏꯌꯣꯗ ꯃꯤ ꯈꯨꯡꯒꯪꯒꯤ ꯆꯝꯅ ꯂꯩꯖꯕꯤꯁꯦ ꯀꯣꯏꯁꯟꯅꯔꯒ ꯃꯥꯡꯍꯜꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯑꯁ ꯏꯆꯣꯞ ꯆꯣꯞꯅꯅꯤꯗ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯥꯜꯂꯨꯔꯕ ꯗꯥꯏꯅꯥ ꯑꯁ ꯆꯠꯈꯤꯗꯣꯔꯃꯤ ꯗꯥꯏꯅꯥ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣ ꯃꯤ ꯑꯁ ꯅꯪꯁꯤꯗꯤꯕ ꯉꯥꯟꯕꯤ ꯑꯝꯇ ꯉꯥꯏꯈꯣꯍꯦ 이따이나우 이스 미마짜디 가르가똥이고 ꯃꯗꯨ ꯃꯤꯡꯒꯧꯗꯤ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯣꯏꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯆꯤꯡꯍꯟꯕꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯅꯪꯒꯤ ꯋꯥꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯑꯁ ꯑꯩꯈꯣꯏ ꯆꯠꯂꯝꯃꯁꯤꯕ ꯑꯁ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ ꯉꯥꯏꯈꯣꯍꯦ ꯑꯗꯣ ꯇꯣꯟꯗꯣꯟꯕꯤꯁꯦ ꯑꯩꯈꯣꯏ ꯁꯅꯥꯅ ꯀꯣꯏꯔꯤꯒꯦ ꯑꯗꯨ ꯅꯪ ꯌꯥꯅꯕ ꯈꯔ ꯁꯤꯜꯂꯣ ꯀꯣ ꯃꯁꯤꯕꯨ ꯏꯝꯐꯥꯜꯗꯒꯤ
ꯅꯣꯏ ꯂꯝꯃꯨꯄꯨꯒꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦꯃꯤ ꯑꯗꯨ ꯅꯪ ꯌꯥꯅꯕ ꯐꯖꯅ ꯑꯝꯇ ꯍꯥꯏꯌꯣꯕ. ꯅꯍꯥꯟꯋꯥꯏꯗꯤ ꯍꯪꯒꯣꯏ ꯇꯣꯡꯁꯥꯡ ꯃꯥꯜꯂꯝꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯔꯦꯅꯦ. ꯍꯣꯏꯅꯦ ꯑꯗꯨ ꯅꯪ ꯌꯥꯅꯕ ꯑꯝꯇ ꯁꯤꯜꯂꯛꯑꯣꯕ ꯀꯣ. ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ. ꯌꯦꯡꯕ ꯅꯠꯇꯤꯌꯦ. ꯌꯥꯔꯦꯅ ꯍꯥꯏꯒꯗꯝ. ꯍꯟꯗꯛꯀꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅꯦ ꯐꯧ ꯆꯤꯡꯈꯠꯄ ꯂꯥꯛꯀꯅꯤꯕ. ꯑꯗꯨꯗ ꯉꯥꯛꯇꯪ ꯎꯅꯔꯁꯦꯕ ꯀꯣ. ꯍꯣꯏꯗ 이따 이나오나부 하이라디. ꯍꯦꯛꯇ ꯀꯥꯎꯋꯦꯕ. ꯍꯣꯏ ꯑꯗꯣ ꯑꯩ ꯌꯥꯅꯕ ꯁꯤꯜꯂꯛꯑꯒꯦ. ꯆꯠꯂꯒꯦ. ꯍꯣꯏ. ꯆꯠꯁꯤꯁꯦ. ꯇꯣꯝꯇꯣꯝꯕꯤ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ. ꯌꯥꯗ ꯌꯥꯔꯣꯏꯀꯣ. ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ. ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ. ꯑꯗꯨ ꯀꯣꯏꯁꯤꯟꯅꯔꯒ ꯃꯥꯡꯍꯜ ꯑꯝꯇ ꯌꯥꯔꯣꯏꯀꯣ. ꯑꯁ ꯇꯥꯏꯅꯥꯎꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯣꯏꯗ. ꯑꯗꯣ ꯍꯪꯆꯤꯠꯇꯣ ꯑꯩ ꯉꯟꯅ ꯂꯥꯛꯀꯅꯤ. ꯃꯗꯨꯗ ꯁꯣꯏꯗꯅ ꯊꯦꯡꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯔꯝꯃꯣ. ꯍꯣꯏꯅꯦ. ꯑꯗꯨꯗꯤ ꯑꯩ ꯌꯧꯔꯒꯦꯀꯣ. ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯃꯣꯟꯗꯪꯒ ꯁꯥꯟꯅꯔꯨꯅꯨꯀꯣ. ꯐꯖꯅ ꯆꯠꯂꯨꯀꯣ. ꯑꯁ ꯇꯥꯏꯅꯥꯎꯁꯤꯗꯤ ꯑꯣꯟꯊꯣꯛꯄ. ꯑꯩ ꯆꯠꯄ ꯍꯜꯂꯕꯣ? ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯝꯃꯤꯅꯦ. ꯂꯥꯛꯑꯦ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏꯕꯅꯤ. ꯈꯣꯏꯗꯧ ꯁꯧꯒꯠꯄꯁꯤ ꯈꯔ ꯍꯦꯛ ꯏꯪꯉꯤꯗ. ꯃꯣꯏ ꯕꯥꯒꯤ ꯈꯣꯏꯗꯧꯁꯤꯁꯨꯅꯦ ꯁꯧꯒꯠꯀꯟꯈ꯭ꯔ ꯄꯣꯠꯅꯤ. 이미지 땅아봐. 이나시수 빵아봐. 너마이 떨리 kuid도 서울기도 수야. 하이헤이 강대 하이헤이디 강대. 디파트먼트 만ung다 레이바 아이마나. 시용나 밴드 시너디. 미션 미암시디 까리 외름니. 폴리스 아이코이시부. 미암나 까리 외네 칼럼 데이노바. 까이노 까이도부 야오르게 아무. 아이암 밴데. 타박세 똥닝바. 리치아 똥베 해 야오르. 아도 한딱 나무 까이도르게 봐. 레이파 ngaknabani 미암시 kannabani 하이드나. 타 타기 셀피드나. 굴라이 빠현두나 탐미바이 코이드디. 파워 피드레. 이톡도 헌드레. 마헤이 마싱 땀드는 레이게다바나 하카야마. 미암부 kannaba 혼나바다. 만ung matam 짜드나 옅나바기 마쿠타. 타와이 타키바 까야마슈 야오르바네. 모이모이두기 마마마빠. 이묵 만ung 싱들 까리 칼롱가니. 모이부 센 비브로. 셀 펑브로. 망진 타드나 샹통나. 누파 통나 타박 똑저로 바꿔야고. 말할 크라 비실라가 아무. ngasisu ai sha yauna ishani ne phagalusi mama mapa singduna lekai gi miyamduna ai khubu yengduna tin chalawe nung khunra thare miyam da tukachana hanba yengnabu na khalan badurane ai khoi thosibo ai khoi imung da thokbo oirone nang ya ningadro 모이도 만ung다 마름 khara leramganida moiba. maram leba mara leba khara yormasu mafam matam haiba ma leitana 호 피론도 하남도 홍도 비거지. 이싱 짜오게 짜오 이깡 토게도 모이기 비범 토볼록산드디 ꯑꯗꯨꯝ ꯄꯤꯒꯗꯕ. ꯐꯧ ꯌꯥꯝꯅ ꯊꯣꯛꯄ ꯀꯨꯝꯗꯁꯨ ꯃꯣꯏꯅ ꯐꯧ ꯃꯨꯠ ꯑꯝꯇ ꯍꯥꯞꯄꯤꯔꯛꯄꯁꯨ ꯅꯠꯇꯦ. ꯑꯃꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕꯛ ꯇꯨꯝꯃꯤ ꯖꯥꯠꯂꯅꯦ. ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯏꯁꯨ ꯌꯥꯗꯦ. ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯌꯨꯝꯒꯤ ꯃꯈꯥꯗꯁꯨ ꯉꯥꯛꯇ ꯂꯩꯇꯕ. ꯃꯃꯥꯟꯅꯕꯁꯤꯡꯅꯅꯦ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ. ꯃꯥꯅ ꯆꯥꯗꯅ ꯊꯛꯇꯅ ꯉꯥꯎꯁꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯕ. 이네 우랭 레기브라. ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯗ ꯊꯣꯛꯆꯧ. ꯂꯥꯛꯑꯣ ꯀꯥꯈ꯭ꯔꯣ ꯂꯥꯛꯑꯣ. ꯐꯝꯃꯨ ꯂꯥꯛꯑꯣ.
이네가네 와 ꯑꯃ ꯈꯟꯅꯁꯦ ꯂꯥꯛꯑꯣꯁꯦ ꯍꯣꯏ ꯐꯝꯃꯁꯦ ꯍꯣꯏꯅꯦ ꯀꯔꯤ ꯈꯟꯅꯁꯤꯒꯦꯅꯦ ꯅꯣꯏ ꯅꯇꯥꯎꯁꯤꯕꯨ ꯅꯨꯄꯤ ꯑꯝꯇ ꯈꯪꯅꯗꯕ꯭ꯔꯥ ꯏꯃꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯩꯇ꯭ꯔꯤꯗꯩꯅꯦ ꯃꯥꯅ ꯄꯥꯝꯖꯕꯕꯨꯗꯤ ꯑꯃ ꯂꯩ ꯑꯗꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯛꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯦ ꯀꯅꯥꯅꯣ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯀꯨꯁꯨꯝ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯇꯣꯟꯗꯣꯝꯕꯤꯗꯣ ꯍꯦꯔꯥ ꯏꯆꯥꯅꯕꯨ ꯄꯥꯝꯃꯗꯤ ꯏꯅꯦ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯨꯕꯗ ꯀꯩꯗꯧꯕ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯗꯤ ꯃꯔꯝ ꯃꯣꯛꯄ ꯃꯤ ꯑꯣꯏꯕꯁꯤꯗ ꯑꯣ ꯑꯗꯨꯗꯤ ꯈꯪꯖꯔꯤꯕꯣꯌꯦ ꯍꯦ ꯅꯣꯏ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ इमानब खर पुलुदनी सेल खर पिरो ꯆꯥꯕꯒ ꯊꯕꯛ ꯇꯧꯗ ꯑꯗꯨꯝ ꯂꯩꯔꯀꯣ ꯅꯣꯏ अस चगत चगत ngang मुक लेरे सत पिरोबा ꯀꯌꯥꯅꯣ लिसिंगनी ꯑꯦ ꯑꯗꯨꯛ ꯌꯥꯝꯕꯗꯤ ꯀꯩꯗꯧꯗꯣꯏꯕ अस इपालम चलुदोनी मेमा सुम हंगले ꯍꯪꯗ ꯌꯥꯕ꯭ꯔꯣ ꯅꯣꯏꯁꯦ ꯑꯣꯛꯄ ꯃꯤ ꯅꯠꯇꯦꯅꯦꯍꯦ ꯊꯣꯛꯆꯥꯎ ꯏꯅꯦ ꯅꯣꯏꯕꯨ ꯇꯦꯕ꯭ꯂꯦꯠ ꯆꯥꯕ ꯀꯥꯞꯄꯒꯩꯗꯣ ꯇꯧꯔꯖꯥꯠꯂꯅꯦꯍꯦ ꯀꯗꯥꯏꯗꯩꯅꯣꯗ ꯏꯅꯦ ꯐꯅꯌꯥꯝ ꯉꯥꯎꯁꯟꯅꯔꯁꯨ ꯑꯗꯨꯐꯥꯎꯗꯤ ꯇꯧꯔꯣꯏꯗ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯒꯣꯗ꯭ꯔꯦꯖ ꯁꯣꯐꯥ ꯀꯥꯔꯒ ꯂꯣꯏ ꯂꯧꯊꯣꯛꯅꯤꯀꯣ ꯑꯦ ꯆꯪꯒꯤꯅꯣ ꯑꯩ ꯄꯤꯒꯦ ꯍꯣꯏ ꯑꯩ ꯊꯣꯡꯒꯥꯜ ꯂꯩꯔꯝꯃꯒꯦ ꯍꯦ ꯆꯠꯊꯣꯛꯂꯛꯑꯣꯀꯣ ꯆꯤꯡꯍꯟꯕꯤ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦ ꯉꯥꯏꯈꯣꯍꯦ ꯅꯪꯒꯤ ꯋꯥꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏꯁꯤ ꯇꯣꯟꯗꯣꯟꯕꯤ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯗꯪ ꯑꯦ ꯍꯤꯡꯆꯥꯕꯤ ꯑꯁ ꯃꯤꯍꯨꯟꯒ ꯑꯥ ꯌꯧꯋꯦ ꯎꯏꯔꯤꯔꯣ ꯎꯏꯗꯦꯗ ꯆꯤꯡꯍꯟꯕꯤ ꯆꯪꯉꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯔꯣ ꯁꯥꯟꯅꯗꯦꯗ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯈꯜꯂꯨꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤꯗ ꯆꯠꯂꯣ ꯍꯥꯏ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯇꯩ ꯏꯅꯥꯎ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯗꯨꯕꯨ ꯎꯅꯕꯗꯨꯗ ꯑꯗꯨꯏꯁꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯗꯝꯅꯤꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯗ ꯍꯣꯏ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯈꯤꯇꯪꯕꯨꯗꯤ ꯏꯀꯥꯏꯕꯅꯦ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯣꯛꯇꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯀꯤꯖꯩꯀꯣ ꯑꯩꯅ ꯍꯦꯟꯅ ꯀꯤ ꯏꯕꯦꯝꯃ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯕꯣꯕꯣ ꯂꯩꯇ꯭ꯔꯣ ꯗꯨꯀꯥꯟꯗ ꯉꯥꯔꯤꯒ ꯀꯩꯀꯩꯅꯣ ꯂꯩꯔꯨꯅꯤꯅ ꯆꯠꯈꯤꯕꯅꯦ ꯕꯣꯕꯣ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯍꯣꯔꯦꯟ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯅꯦ ꯍꯥꯏꯕꯅꯦ ꯅꯤꯡꯊꯝꯊꯥꯅꯤꯅꯅꯦ ꯏꯝꯐꯥꯜ ꯃꯆꯥꯗꯣ ꯍꯟꯕ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤꯕ ꯑꯁ ꯇꯟꯗꯤ ꯇꯜꯂꯦꯍꯦ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯆꯠꯂꯗꯝꯅꯦ ꯏꯆꯦ ꯉꯥꯟꯕꯤ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅꯁꯨ ꯂꯥꯏꯔꯦ ꯏꯃꯥ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦꯗ ꯃꯗꯨ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯃꯗꯨ ꯋꯥꯍꯩꯒꯤ ꯋꯥꯅꯤꯗ ꯃꯨꯟꯅꯗꯤ ꯈꯟꯕꯤꯍꯧꯀꯣ ꯕꯣꯛꯁꯔ ꯃꯉꯥꯟꯗꯣ ꯏꯕꯨꯡ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯦ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯇ ꯑꯗꯨꯝ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯌꯨꯝꯗ ꯄꯥꯛ ꯂꯩꯈꯤꯗ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯑꯣꯟꯁꯤꯟꯕ ꯉꯝꯈ꯭ꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ 2 ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯀꯨꯏꯔꯦꯗ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯄꯥꯕꯅ ꯂꯩꯈꯤꯗꯕ ꯏꯃꯥꯅ ꯃꯤꯔꯣꯜ ꯇꯥꯈꯤꯗꯕ ꯃꯇꯝꯗꯒꯤ
ꯇꯌꯥꯏꯒ ꯇꯥꯆꯧꯒꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯍꯥꯏ ꯑꯣꯔꯐꯥꯟ ꯍꯣꯝꯗꯩ ꯊꯣꯛꯂꯛꯑꯒ ꯄꯥꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯅ ꯇꯌꯥꯏꯗꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯇꯥꯏꯅꯥꯎꯁꯨ ꯆꯍꯤꯗꯤ ꯌꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯀꯩꯒꯤꯅꯣ ꯃꯤꯒꯤꯗ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯅ ꯉꯥꯡꯕꯒ ꯇꯥꯗꯒꯦ ꯍꯦ ꯃꯣꯏ ꯀꯩꯗꯧꯅꯒꯦꯅ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯅꯪꯕꯨ ꯌꯦꯡꯕꯤꯌꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯪꯅ ꯌꯦꯡꯗꯧꯗꯤꯅꯦ ꯑꯩꯉꯣꯟꯗ ꯈꯪꯉꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯦꯡꯗꯧꯕ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯅꯃꯤꯠꯇꯣ ꯂꯩꯀꯥꯏ ꯌꯥꯝ ꯀꯣꯏꯅꯤꯡꯕ꯭ꯔꯕꯨ ꯅꯪ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯆꯅꯤꯍꯦ ꯅꯪ ꯍꯌꯦꯡ ꯁꯣꯏꯔꯗꯤ ꯑꯩ ꯆꯦꯟꯅꯗꯣꯏꯅꯤꯅꯦ ꯑꯗꯨꯒꯤ ꯌꯦꯡꯕꯩ ꯋꯥꯅꯤ ꯑꯁ ꯃꯥꯅ ꯈꯪꯗꯅ ꯍꯟꯗꯣꯛꯁꯦ ꯌꯦꯡꯒꯦꯁꯦ ꯇꯣꯟꯗꯣꯟꯕꯤꯁꯦ ꯌꯥꯝ ꯏꯆꯝ ꯆꯝꯖꯕꯁꯤꯗ ꯅꯪ ꯌꯥꯝ ꯄꯪꯕꯣꯏ ꯅꯤꯡꯕꯣꯏ ꯋꯥꯔꯣ ꯌꯥꯝ ꯁꯤꯡꯒ꯭ꯔꯖꯥꯠꯅꯦ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗꯒꯤꯅꯦ ꯍꯦꯟꯅ ꯁꯤꯡꯕꯅꯦ ꯈꯪꯕ꯭ꯔꯥ ꯉꯥꯟꯕꯤ ꯆꯠꯁꯤ ꯑꯩ ꯄꯨꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯁ ꯆꯥꯛ ꯊꯣꯛꯑꯒ ꯃꯅꯨꯡ ꯆꯪꯕ ꯀꯥꯎꯔꯕ ꯌꯥꯗ꯭ꯔꯦꯍꯦ ꯑꯁ ꯇꯣꯛꯑ ꯄꯣꯠꯅꯤꯗ ꯉꯥꯛꯇꯪ ꯈꯥꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯀꯩ ꯃꯃꯥꯏꯗ ꯐꯥꯏꯖꯤꯜꯂꯦꯗꯣ ꯌꯧꯔꯦꯗ ꯑꯁ ꯑꯩ ꯆꯠꯂꯝꯃꯒꯦ ꯐꯧ ꯍꯥꯞꯄ ꯂꯣꯏꯔꯒꯅꯦ ꯏꯃꯥꯁꯤ ꯑꯣꯏꯅ ꯉꯥꯏꯅꯅꯤ ꯁꯅꯥꯍꯜꯁꯦ ꯀꯨꯏꯔꯛꯑꯅꯨ ꯍꯥꯏꯌꯨꯀꯣ ꯅꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯇꯥꯏꯅꯥꯎꯅ ꯂꯤꯕꯗꯒꯤ ꯇꯥꯔꯦꯗ ꯆꯞꯄꯒ ꯆꯦꯜꯂꯦꯍꯦ ꯑꯁ ꯑꯣ ꯅꯪꯗꯗꯅ ꯐꯤꯒ ꯃꯥꯡꯅ ꯇꯥꯔꯦ ꯄꯣꯛꯊꯩ ꯇꯩꯗꯅ ꯇꯣꯛ ꯇꯥꯔꯦꯕ ꯏꯇꯩ ꯏꯅꯥꯎ ꯃꯔꯨꯝꯗꯨꯗ ꯐꯝꯃꯣ ꯑꯩ ꯃꯤ ꯌꯦꯡꯕꯤꯒꯦꯕ ꯑꯁ ꯅꯪꯗꯅ ꯇꯣꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯏꯗ ꯃꯥꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯕꯨꯡꯁꯨ ꯄꯥꯟꯗ꯭ꯔꯤꯗꯣ ꯑꯍꯥꯟ ꯑꯀꯣꯟꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯇꯟꯖꯥ ꯇꯟꯖꯥꯒꯤ ꯍꯥꯏꯗꯨꯅꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯋꯣꯡ ꯑꯋꯨꯟꯒꯤꯗꯤꯅꯦ ꯀꯩꯝꯇ ꯍꯦꯛ ꯈꯟꯕꯤꯔꯨꯅꯨ ꯑꯩꯅꯅꯦ ꯂꯣꯏꯅ ꯍꯦꯛ ꯄꯨꯊꯣꯛꯆꯒꯦꯁꯦ ꯏꯁꯨꯕꯨ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯕꯤꯔꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯇꯞꯅ ꯈꯟꯅꯔꯁꯤꯗ ꯏꯁꯨꯒꯤ ꯋꯥ ꯈꯛ ꯅꯠꯇꯅ ꯃꯇꯥꯡ ꯈꯔ ꯆꯐꯥꯠꯇ꯭ꯔꯤꯅ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯅ ꯆꯥꯟꯅꯕꯁꯦ ꯑꯝꯇ ꯍꯦꯛ ꯊꯝꯗꯕ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅ ꯏꯃꯧꯒꯤ ꯃꯊꯧ ꯇꯥꯔꯛꯄꯁꯤꯗ ꯏꯆꯦꯒꯤ ꯏꯁꯨꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯈ꯭ꯔꯕ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯋꯥꯔꯤꯁꯦ ꯑꯣꯏꯊꯣꯛꯀꯗꯧꯕ ꯃꯥꯟꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯅꯕ ꯑꯇꯣꯞꯄ ꯑꯃ ꯈꯟꯅꯕꯤꯍꯧꯕꯅ ꯐꯅꯤ ꯏꯆꯥꯅꯒ ꯃꯆꯤꯛ ꯃꯁꯣꯟ ꯐꯠꯇꯕꯅꯦ ꯊꯦꯝ ꯅꯧꯗꯅ ꯐꯖꯅ ꯍꯥꯏꯅꯕꯁꯤꯗ ꯍꯦꯛ ꯃꯌꯥꯗ꯭ꯔꯗꯤꯅꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌా ꯊꯣꯛꯂꯛꯀꯗ꯭ꯔꯥꯅ ꯑꯃꯨꯛ ꯈꯜꯂꯤꯕ ꯃꯇꯝꯗꯨꯗꯗꯤ ꯏꯆꯦ ꯍꯣꯏꯁꯨ ꯑꯃꯨꯛ ꯋꯥꯔꯧꯔꯛꯀꯅꯤꯗꯣ ꯋꯥꯔꯛꯄꯤꯅꯕ ꯃꯔꯥꯡ ꯀꯥꯏꯔꯁꯤꯗꯕꯨ ꯂꯝ ꯍꯦꯜꯂꯗꯤ ꯍꯦꯜꯂꯕ ꯍꯥꯏꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯅꯦ ꯏꯆꯦꯅ ꯊꯦꯝꯃꯒ ꯑꯝꯇꯗꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤꯅꯦ ꯃꯥꯏꯁꯦ ꯑꯣꯛꯇꯕ ꯃꯆꯥ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖꯁꯥꯔꯤꯅꯣ ꯅꯪꯕꯨ ꯀꯣꯂꯦꯖ ꯀꯥꯔꯨꯔꯤꯔꯣ ꯍꯣꯏ ꯏꯅꯦ ꯅꯣꯏ ꯏꯕꯣꯛꯇꯅꯦ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯕꯅꯤ ꯅꯪ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯐꯅꯦꯛ ꯂꯧꯕꯩ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯁꯥꯔꯤꯗꯨꯗꯤ ꯌꯥꯔꯔꯣꯏꯌꯦ ꯃꯤꯅ ꯑꯦꯗꯚꯥꯟꯁ ꯄꯤꯁꯜꯂꯝꯃꯦ ꯏꯅꯦ ꯑꯦ ꯐꯅꯦꯛ ꯐꯤꯔꯣꯜꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗꯤ ꯂꯩꯕꯩ ꯋꯥꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛꯀ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯖꯒꯦꯗꯩꯅꯦ ꯏꯅꯦꯅꯅꯦ ꯁꯅꯥꯒꯤ ꯌꯥꯝ ꯁꯥꯕꯤꯗꯣꯏꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯍꯦꯛ ꯇꯧꯕꯤꯅꯤꯁꯦ ꯅꯣꯏ ꯕꯣꯕꯣꯛꯇꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯝꯃꯝꯅꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯀꯣ ꯅꯪ ꯇꯥ ꯀꯣꯏꯔꯦꯡꯅꯁꯨ ꯅꯪꯕꯨꯗ ꯍꯥꯏ ꯂꯩꯔꯕ ꯊꯕꯛꯀ ꯃꯅꯥ ꯑꯝꯇ ꯇꯧꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯁꯦ
ꯅꯪ ꯇꯥ ꯀꯣꯏꯔꯦꯡꯗꯁꯨꯅꯦ ꯅꯪ ꯅꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯗꯧꯅꯤꯀꯣ ꯏꯅꯦ ꯆꯠꯂꯒꯦꯀꯣ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯏꯃꯧꯒꯤ ꯐꯤꯔꯣꯜ ꯑꯆꯥ ꯑꯊꯛ ꯄꯨꯔꯒ ꯂꯥꯛꯑꯗꯧꯅꯤ ꯆꯠꯂꯦ ꯏꯅꯦ ꯆꯠꯂꯦꯀꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯦꯟꯅ ꯃꯤꯔꯣꯟ ꯇꯥꯗꯦꯅ ꯁꯤꯃꯤꯁꯤꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡꯅꯤ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯃꯤ ꯎꯁꯇ꯭ꯔꯤꯝꯅꯤꯅꯦ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯆꯤꯅ ꯉꯥꯡꯒꯦꯀꯣ ꯅꯪ ꯉꯥꯟꯕꯤ ꯉꯥꯟꯕꯤ ꯕ꯭ꯔꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯀꯟꯕꯤꯌꯨꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯀꯧꯔꯝꯕꯗꯨꯕꯨ ꯀꯗꯣꯝꯗ ꯍꯥꯠꯈ꯭ꯔꯦ ꯑꯁ ꯏꯔꯥꯡꯅ ꯏꯔꯥꯡ ꯐꯠꯇꯕꯅꯦ 이따 이나오기 콘젤수 마알리세. 가나노네 아이기 반이니 꼬비시고. 예, 이따 이나. 까이노 딱딱해 한 발씩 누르게. 시임다리 미도리지보. 세, 허골로 세. nganbi saina hapsel kino I garak tanane nongun tainar kani 이거 탁탁 다이네 이따 이나오디. adumai kono hino tro mi mamang ikai herga ayo ayo ado kamai tawrino ba cycle si wairak pane ba break yaude khangda ba siramnida namaidi phajana thai he nang ima hoi leramadi choppa muidrase ayo yes ayo loire saban ga loi kele se tango angakpa mine masimi sibu ima leramadi choppoidra habanida nangje namai yam thae nangji ngangi ado tondombi기 photo du lawrabo natro photo da nate phone number su lawra abari ai lakhogi ke ko ngaktang lerumu ko hoi aya ayo ma sai deng ai re ne kal yauram ne tauri se moi mama chindum bidu chingan bido muk lakta na ne nganbi sat lao me ayo na bane se phone number su maning da iramne bes ai chatle he nganbi ado cycle do thoru illaga chalu ko koi taina ꯈꯨꯡꯒꯪꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯣꯏꯒꯤ ꯂꯧ ꯎꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯁꯣꯝꯕꯨ ꯑꯩꯈꯣꯏ ꯁꯅꯥꯂꯣꯏꯒꯤ ꯐꯧ ꯆꯤꯡꯕ ꯂꯥꯛꯄꯗ ꯅꯦꯜꯂꯛꯄ ꯂꯦꯕꯔꯗꯨ ꯅꯠꯇ꯭ꯔꯅꯦ? ꯏꯟꯖꯥꯡ ꯌꯣꯟꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯒꯥꯔꯤ ꯑꯃ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄꯁꯤꯕꯨ ꯀꯌꯥ ꯂꯧꯒꯦ? ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯗꯨꯕꯨ ꯀꯥꯟꯅꯕꯤꯗ꯭ꯔꯕꯣ? ꯒꯥꯔꯤ ꯁꯦꯡꯗꯣꯛꯐꯝ ꯊꯤꯕꯤꯔꯛꯏꯗꯨꯕꯣ? ꯍꯦꯔꯥ ꯋꯦꯜꯀꯝ ꯈꯨꯇꯧꯗꯤ ꯀꯤꯟꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯑꯣꯡꯗꯤ ꯄꯥꯝꯗꯦꯗ. ꯍꯦꯔꯥ ꯃꯤ ꯃꯁꯛ ꯈꯪꯗ ꯇꯧꯅꯒꯨꯝꯁꯤꯗ. ꯐꯁꯨ ꯐꯠꯇꯁꯨ ꯑꯩꯁꯦ BDFꯅꯤ BDF. ꯑꯗꯨꯅꯅꯤꯗꯅ ꯇꯩꯔꯞ ꯇꯧꯕ ꯈꯨꯟꯗꯥꯅ ꯍꯧꯔꯛꯑꯦꯗꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯂꯦꯕꯔꯗꯨ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯑꯣꯏꯗ. ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥ? ꯌꯦꯡꯕ ꯍꯩꯇꯕ ꯅꯨꯃꯤꯠꯇꯨ ꯊꯨꯒꯥꯏ ꯇꯥꯔꯦꯅ. ꯑꯩ ꯇꯣꯝꯕ ꯂꯣꯏꯔꯕꯣ? ꯍꯩ ꯏꯅꯧꯔꯥ ꯍꯩ ꯂꯥꯛꯑꯗꯤ ꯆꯪꯉꯣꯗꯅ. ꯁꯅꯥꯁꯨ ꯅꯪ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤꯅ ꯉꯥꯏꯔꯤꯕꯅꯤꯅꯦ. 이마시 레기바 빠보. 인상 높이 그래 야우자락 파. 시무ꯛ다. ꯇꯣꯝꯕ
하이 아도 싹스나 가 탐수 살로. ꯐꯅꯤ ꯁꯥꯔ 하이 탐으로네. 낭구 쌍와다나. 라라라라. hoi babu. Hey. Taino. Ai ngai sai gai thok tana yengamini. Laman da nei bus parking da chachira na tormini. Handakti aiji kanung nuksire ini ne. Ikai bong pisalin. Jumbu jumdro. Asukui baje Imphal macane na puunga danaga. As aini ga nong mathok lakpase. Kauning da daga tawudo. Oh. Kana ba pangamdai si. Mi ji ontok na nungsi grabare ko. As wati tole no batai na. Ado larawa natra. Se. Sanami yang tabiro. Wow. Fazabase fajiga. Mayamna fazabadagi nangna fazabana heladawne hojikti. Kaigina taina. Nungsiraga hemani he fazabagi changse kada. Koina koijaningi ba. Pangna pangi ba. Oi, phone namamsu yaurumne photo maningda. Tonon bibu mobile parabane. Babung sportsman am leibado aduna leibiri pairamni. Ne waktu bu kya nuaite. As. Ai. Pi dengai ri met krin he. As, untuk ngangam gide da. Toru gino ni. As, kuna tawo ni. Chate taina. Nori jibalari. As, kuna tawo ba. Chali. Toji. Pare. Cái nô này anh nè inao nè thằng thằng bị number pick bữa đó sum chum bring ra ba đó tham gia cái mà muốn mà lên một bao bài ai gi minga mu palladana kari nungi piru no di yawi undra malen kok thamu yadra ba oi mabung do Zadam tibni ne. Ha. Wow. Anh Can I photo nom dinge? Cái đó với nó chẳng ngay đi. Cái khác là cái lang sang uy adra. Anh tu photo dom dinge ba. Ima ta ni cut cái nó quăng ngang. Astari lo ni engge am ta biro ba. Se. Mun na yeng nó ko. Amuk tum jan gini ba. Wow, ning thi je ye. Na pi si dia. As photo ju ready. Akho mane ya ning de pam je de ne sauri da. Phagi dong mali se. Se gai gi da to. Uhal ya pote. Kada bro. Tap ka besan na ne. Mamai ga do ama poloi tai tare. Leina di fajan henjelamina. Lojor se. Support obi to bi wan. Henjan malo tu khache. Hey, noi bulakri bane he. Tharing edu saksi sasa sathor ji lao. Chalo. Imala ne mo. Salak jo. Nantra dai dok chani.
ꯐꯖꯩ ꯐꯖꯩ ꯏꯅꯝꯃ ꯃꯁꯛ ꯐꯖꯩ. ꯃꯁꯤ ꯉꯥꯡꯁꯦ ꯍꯩꯁ ꯌꯥꯔꯣꯏ. Yare. ꯁꯤꯁꯦ ꯆꯥꯁꯤ ꯊꯧꯁꯤ. ꯐꯝꯖꯤꯜꯂꯛꯑꯣ ꯏꯇꯥꯎ. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯅꯣꯛꯐꯦꯠ ꯇꯧ ꯂꯩꯔꯤꯗꯨꯕꯣ? ꯏꯇꯥꯎ, ꯄꯦꯄꯔꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒꯤꯅꯤ. ꯀꯩ ꯄꯥꯎ ꯌꯥꯎꯔꯛꯒꯦꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯋꯥꯔꯜड ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯇ꯭ꯔꯥꯏꯌꯦꯜ ꯀꯣꯆꯤꯡ ꯀꯦꯝ ꯌꯥꯎꯅꯅꯕ ꯈꯜꯂꯛꯑꯦ. ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯥ ꯃꯊꯟꯇꯅꯤ ꯈꯜꯂꯛꯏꯁꯦ. ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ. ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯑꯩꯕꯨ ꯍꯔꯥꯎꯋꯦꯍꯦ ꯑꯗꯨꯗꯤ. ꯑꯗꯨꯕꯨ ꯏꯇꯥꯎ, ꯁꯨꯝ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ? ꯄꯥꯕꯗꯣ ꯂꯩꯔꯝꯃꯕ, ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯤꯔꯣꯟ ꯇꯥꯅ ꯌꯨꯝꯗ ꯂꯩꯕꯤꯔꯝꯃꯕ, ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ. ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯈꯟꯖꯜꯂꯨꯁꯤꯗ ꯏꯇꯥꯎ. ꯁꯦ, ꯆꯥ ꯑꯗꯨꯝ ꯊꯛꯁꯤꯁꯦ. ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯐꯠꯇꯕ ꯇꯝꯊꯤꯕꯩ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ. ꯑꯗꯨꯅꯅꯦ ꯃꯤꯀꯞ ꯃꯤꯔꯥꯈꯣꯟ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯀ꯭ꯔꯥꯏꯝꯅ ꯄꯤꯛ ꯊꯜꯂꯤꯁꯦ. ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ, ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯀꯅꯥꯕꯨ ꯌꯥꯎꯔꯤꯒꯦ? ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯄꯥꯕꯨ ꯍꯥꯠꯄꯤꯈꯤꯕꯩ ꯅꯠꯇꯦ ꯑꯩꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏꯁꯦ. ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯆꯥ ꯑꯩ ꯈꯛꯇ ꯅꯠꯇꯦ. ꯈꯥꯡꯉꯨꯊꯛꯇ ꯃꯄꯨꯔꯣꯏꯕ ꯁꯦꯟꯅꯍꯟꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕꯤ ꯑꯩꯒꯤ ꯏꯃꯥ ꯈꯛꯇ ꯅꯠꯇꯦ. ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯛꯀꯤ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯄꯨꯟꯁꯤ ꯀꯌꯥꯅꯣ ꯃꯥꯡꯍꯟꯕꯤꯈ꯭ꯔꯤꯁꯦ. ꯃꯤꯠꯅ ꯁꯪꯁꯪ ꯎꯍꯧꯔꯕ ꯈꯨꯠꯁꯦꯝꯒꯤ ꯃꯤꯍꯥꯠ ꯀꯌꯥꯗꯨꯒꯤ ꯏꯒ꯭ꯋꯥꯔꯤꯒꯤ ꯃꯍꯩꯕꯨ ꯀꯗꯥꯏꯅꯣ? ꯃꯔꯥ ꯂꯩꯕ ꯃꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛꯄꯤꯅꯤ. ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯦꯛꯁꯟ ꯌꯦꯡꯉꯣꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯀꯌꯥ ꯍꯤꯡꯆꯥꯕꯤꯒꯤ ꯁꯔꯤꯅꯤ. ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯔꯝꯁꯤꯡꯗ ꯑꯦꯋꯥꯔꯗ ꯄꯤꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤꯗ ꯈꯜ ꯑꯣꯜꯂꯒ ꯄꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯗꯨꯅ ꯆꯍꯤꯗ ꯌꯦꯡꯉꯒ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯒ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯦꯟꯇꯤ ꯊꯤꯌꯦꯇꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯅꯤꯡꯊꯧꯖꯝ ꯖꯣꯏꯕꯤꯗ꯭ꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯆꯉꯥꯡꯒꯩ ꯎꯆꯦꯛꯀꯣꯟꯗ ꯂꯩꯕ ꯑꯦꯟꯇꯤ ꯊꯤꯌꯦꯇꯔ ꯃꯅꯤꯄꯨꯔꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯀꯜꯆꯔ ꯐꯪꯁꯟ ꯑꯦꯟড ꯄ꯭ꯔꯗꯛꯁꯟ ꯒ꯭ꯔꯥꯟ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯅꯤꯡꯊꯧꯖꯝ ꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯊꯤꯌꯦꯇꯔ ꯐꯦꯁꯇꯤꯚꯦꯜ 2025 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯁꯥꯟꯅꯕꯒꯤ ꯄꯥꯎ. ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯔꯜड ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤꯗꯃꯛ ꯇ꯭ꯔꯥꯏꯌꯦꯜ ꯁꯦꯂꯦꯛꯁꯟ ꯀꯦꯝ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯡꯖꯝ ꯃꯉꯥꯜ ꯈꯜꯂꯛꯈ꯭ꯔꯦ. ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯊꯥꯡꯖꯝ ꯃꯉꯥꯜ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯈꯤꯕ ꯁꯥꯟꯅꯔꯣꯏ. ꯌꯥꯎꯈ꯭ꯔꯦ. ꯈꯟꯈ꯭ꯔꯦ. ꯁꯨ ꯃꯉꯥꯟ ꯈꯜꯂꯦ ꯍꯥꯏꯈ꯭ꯔꯦ. ꯍꯩ ꯕꯦꯝꯍꯥ, ꯅꯪ ꯇꯥꯆꯧ ꯈꯟꯈ꯭ꯔꯦꯅꯦꯍꯦ. ꯏꯁꯨ ꯃꯉꯥꯟ ꯈꯟꯈ꯭ꯔꯦꯅꯦ. ꯐꯔꯦꯗ ꯏꯁꯨꯅ ꯁꯨꯃꯥꯏꯅ ꯈꯟꯖꯔꯛꯄꯁꯦ. ꯕꯨꯕꯣ, ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯔꯦꯗꯤꯑꯣ ꯄꯥꯎꯗꯅꯦ ꯅꯣꯏ ꯇꯥꯆꯧꯗꯣ ꯈꯜꯂꯛꯑꯦ ꯍꯥꯏꯈ꯭ꯔꯦꯅꯦꯍꯦ. ꯃꯣꯏ ꯀꯌꯥꯅꯣ ꯈꯟꯕꯗ ꯅꯣꯏ ꯇꯥꯆꯧꯁꯨ ꯌꯥꯎꯔꯤꯌꯦ. 이씨, 파래. 누가해래? 다저, 허직 라디오 파우다 칼레 하이그레.
ꯆꯨꯝꯕ꯭ꯔꯥ ꯇꯥꯆꯧ? ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯇ꯭ꯔꯤꯗꯤ ꯀꯩꯒꯤ? ꯑꯗꯨ ꯑꯣꯏꯁꯨ ꯉꯔꯥꯡ ꯍꯦꯛ ꯈꯪꯕꯒ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯏ. ꯏꯁ ꯁꯔꯄ꯭ꯔꯥꯏꯖꯀ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏ. ꯌꯥꯔꯦ. ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪ. ꯁꯨꯊꯣꯏꯕꯤ, ꯅꯪ ꯇꯥꯆꯧ ꯑꯣꯏꯔꯗꯤꯅꯦ ꯏꯕꯣ ꯑꯝꯇ ꯄꯥꯏꯍꯧꯒꯦ. ꯀꯗꯥꯏ? ꯑꯩꯒꯤꯗꯤꯅꯦ ꯀꯩꯝꯇ ꯂꯩꯕꯤꯔꯛꯀꯅꯨ. ꯕꯨꯕꯣꯛꯇ ꯍꯪꯖꯧ. ꯅꯦꯍꯥꯜ! ꯍꯣꯏ ꯅꯦꯍꯥꯜ! ꯍꯩ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯥꯎ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯅꯦ ꯑꯉꯥꯎꯕꯣ? ꯑꯁ, ꯂꯩꯇ ꯃꯥꯜꯂꯦꯅꯦ. ꯅꯦꯍꯥꯜ! ꯍꯌꯦꯡꯒꯤ ꯃꯊꯪ. ꯍꯣ, ꯐꯔꯦ. ꯁꯣꯏꯗ ꯉꯥꯝꯗꯅꯅꯦ ꯌꯧꯔꯛꯄ ꯑꯣꯏꯌꯨ ꯏꯁꯨꯁꯤꯗꯤ. ꯍꯣꯏꯅꯦ. ꯏꯁꯨꯅ ꯂꯩꯅꯤꯡꯕ ꯑꯃ ꯍꯦꯛ ꯂꯩꯔꯛꯎꯁꯦ. ꯅꯆꯟꯅꯨꯄꯤꯒꯤꯗꯤꯅꯦ ꯅꯪꯅ ꯄꯣꯜ ꯑꯃ ꯂꯩꯔꯒ ꯊꯥꯕꯤꯔꯛꯄꯗꯒꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯄꯣꯠꯅꯤ. ꯑꯇꯩ ꯑꯄꯥꯝꯕꯕꯨ ꯂꯩꯔꯝꯃꯔꯣꯏ. ꯑꯗꯨꯅꯅꯦ ꯍꯥꯏꯔꯛꯇ꯭ꯔꯤꯗꯣ. ꯏꯁꯨꯅ ꯄꯥꯝꯖꯕ ꯍꯪꯒꯥꯝꯗꯣ ꯑꯗꯨꯃ ꯊꯣꯡꯉꯒꯅꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯝꯃꯒꯦ. 이슈 여라가 뿐나 짜민나도이니. 호호호호. 타모. Koi ta kaidawai lakani haino. Hangchit ayuk yorakani. Chapa moye. Nasi aying bisu laini hi. Aying biya. Je, Chango. Aying biya. Lao. Chango. 세. Je, sifamo. Koi ta chau pau taram natra. Tare. Yam harawe. Aidi ngarang adum taramne. Aduda noida chau na yumda haidokanu. Surprise pidoina hairakpadagi aisu adum noida haidoktraba. Ado nabani wari sanaramuko. Bobok chak thangkatlugige ko. Hoi bobo. Dum nungai ba pau dubu haidoknu gaina. Lakta lakisunu khangni ba. Ado noidi kanana haira khangino. Radio pau da haigi ba. Aduda bubok na tahawbadagi phone toraga ta chawdam hangini. Ado noita chawnane. Sumaina selection tawre tabada aidi haraumandana isase kanam tawjani. Ai ju harawi je. Tonombiya, kaidawrage? Koite haido. Pauji taramgadra je. Radio pau da haigi banina tarambaju yayi. Nangi pau tabada ai kyam nungai khangbra. Ayam harau jani. Ado coaching camp dadi karam kan chatoino. Coming day 20 da join tawduine. As adudi kuidre ha.
ꯇꯣꯟꯇꯣꯝꯕꯤ ꯅꯣꯏ ꯇꯥꯆꯧ ꯌꯧꯔꯦ ꯍꯩꯌꯥ ꯇꯥꯆꯧ ꯍꯩ ꯂꯥꯛꯑꯣ 이슈 ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥ ꯍꯥꯟ ꯆꯥꯊꯣꯛꯑꯁꯤ 이루ꯖꯊꯣꯛꯎꯔꯣ Ngasayna adu lujare da bo. ꯐꯔꯦ ꯅꯆꯟꯅꯅꯦ ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯑꯕꯣꯛ ꯆꯥꯛ ꯂꯣꯏꯁꯟꯅꯕ ꯇꯧꯔꯨꯔꯒꯦꯀꯣ ꯍꯩ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯤꯝꯅꯤꯀꯣ ꯂꯥꯛꯑꯣ ꯍꯣꯏ ꯑꯕꯣ ꯆꯪꯉꯣꯀꯣ ꯇꯣꯟꯇꯣꯝꯕꯤ ꯅꯪꯕꯨ ꯂꯥꯛꯈꯤꯖꯅꯕ ꯌꯥꯝ ꯍꯥꯏꯒꯤꯗꯥꯏꯅꯦ ꯍꯣꯏꯅꯦꯍꯦ ꯑꯩꯗꯤ ꯁꯥꯎꯒꯦ ꯇꯧꯔ ꯀꯥꯎꯒ꯭ꯔꯦ ꯇꯥꯆꯧ ꯕꯨꯕꯣꯛꯀꯤ ꯀꯩꯀꯩ ꯂꯩꯔꯦ Bobokine nangine ahingbiga noi ahungi jersey amum leiri. Good adunidana Chak chanu bu tawsi la. Je changas la Bubba. Tontombi. Bubbo ꯀꯩꯗꯧꯔꯦ ꯍꯩ ꯀꯅꯥꯅꯣ ꯉꯁꯥꯏꯗꯩꯅꯦ ꯀꯣꯏꯁꯦ ꯁꯤꯐꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯅꯦ ꯕꯨꯕꯣ ꯍꯩ ꯅꯪ ꯇꯌꯥꯏꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯅꯦ ꯑꯩꯅꯦ ꯕꯨꯕꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯕꯦꯃꯥ ꯄꯨꯡꯗꯣ ꯂꯣꯟꯖꯜꯂꯣ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯅꯪꯕꯣ ꯆꯥꯔꯦ ꯕꯨꯕꯣ ꯇꯌꯥꯏ ꯆꯥꯛ ꯂꯩꯍꯧꯋꯦ ꯈꯔ ꯆꯥꯒꯨ ꯆꯥꯔꯣꯏ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯧꯔꯤꯌꯦ ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯉꯥꯛꯇꯪ ꯆꯪꯉꯛꯄꯅꯦ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ ꯅꯣꯏꯅ ꯁꯣꯝꯗ ꯂꯥꯛꯏꯁꯤꯕꯣ ꯏꯝꯐꯥꯜ ꯃꯆꯥ ꯑꯃ ꯂꯣꯠꯈꯤꯕꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯕꯨꯕꯣ ꯑꯗꯣ ꯏꯁꯨꯅ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯇꯥꯔꯦ ꯕꯨꯕꯣ ꯑꯔꯦꯞꯄ ꯃꯐꯝ ꯂꯩꯇꯦꯗ ꯇꯣꯟꯗꯣꯝꯕꯤ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯥꯛꯇ꯭ꯔꯕ ꯂꯥꯛꯇꯦ ꯁꯥꯏꯗ ꯁꯥꯟꯅꯕ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯇꯦꯍꯥꯏꯒ ꯇꯥꯆꯧꯒ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯈꯤꯕꯗꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯐꯪꯉꯛꯇꯦ ꯆꯥꯎꯔꯒꯁꯨ ꯅꯣꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯣꯏ ꯆꯠꯅꯈꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯦꯍꯥꯏ ꯂꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛ ꯇꯝꯃꯝꯕꯅꯅꯦ ꯑꯩ ꯉꯥꯏꯅꯔꯝꯃꯅꯤ ꯑꯃꯨꯛ ꯊꯣꯛꯎꯈꯤ ꯍꯩ ꯉꯥꯏꯈꯣ ꯉꯁꯤꯗꯤꯅꯦ 이보 ꯀꯩꯅꯣꯝ ꯄꯤꯒꯦ ꯇꯦꯍꯥꯏ ꯅꯪ ꯌꯨꯝꯗ ꯂꯩꯔꯁꯤꯕ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤ ꯑꯗꯣ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯇꯦꯍꯥꯏ ꯍꯩ ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯅ ꯁꯤꯔꯝꯕꯅꯤ ꯉꯁꯤꯗꯤꯅꯦ ꯏꯁꯨꯗ ꯁꯤꯕꯤꯔꯒꯦ ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯃꯛꯅꯤ ꯈꯜꯂꯨꯀꯣ ꯂꯧꯊꯣꯛꯀꯅꯨꯀꯣ ꯏꯁꯨ ꯅꯥꯎꯕ ꯍꯣꯏ ꯕꯨꯕꯣ ꯆꯦꯛꯇꯣꯝꯕꯤ ꯈꯥꯡꯕ ꯀꯜꯂꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤ ꯑꯣꯏꯌꯨꯀꯣ ꯍꯣꯏ ꯇꯦꯍꯥꯏ ꯑꯩ ꯊꯣꯛꯑꯒꯦ ꯕꯨꯕꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯋꯥ ꯃꯄꯥꯎꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯨ ꯅꯥꯎꯕꯗꯤ ꯃꯄꯥꯒꯤ ꯂꯃꯟ ꯈꯨꯝꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯈ꯭ꯔꯝꯅꯤ Masagi kanabka khallaga maram chadana minungsi yam leitana mi amabu hekta hatpa ngamba tamthiba sasingdo maru phangna mutatkiba nadi chumbani adubu pendabagi laman khumnaduna aikhoi masen hatoknabadi
ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯐꯕ ꯊꯕꯛꯅ ꯏꯀꯥꯏꯕ ꯄꯤꯕꯁꯨ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤꯕꯕꯣ ꯑꯗꯨꯅꯤ ꯁꯨꯁꯤꯗꯤ ꯐꯠꯇꯕ ꯃꯤꯅ ꯑꯐꯕ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯟꯕ ꯍꯧꯅꯗꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯐꯠꯇꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯃꯣꯏꯁꯨꯅꯦ ꯂꯥꯏꯅ ꯑꯗꯨꯝ ꯃꯍꯩ ꯄꯤꯔꯛꯀꯅꯤ ꯊꯦꯡꯉꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯁꯨꯊꯣꯏꯕꯤ ꯅꯪꯕꯨ ꯅꯕꯨꯡꯒꯤ ꯐꯝꯒ ꯊꯥꯔꯕ꯭ꯔꯣ ꯉꯁꯥꯏꯅ ꯊꯥꯔꯦ ꯕꯨꯕꯣ ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯑꯕꯣ ꯍꯩ ꯐꯣꯟꯗꯣ ꯀꯣꯟꯅ ꯃꯦꯠꯂꯣꯅꯦ ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤ ꯑꯗꯣ ꯕꯨꯕꯣ ꯇꯥ ꯀꯣꯏꯔꯦꯡ ꯍꯣꯏꯒꯤ ꯏꯅꯦꯅ ꯅꯣꯡꯃ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯇꯥꯆꯧꯗ ꯇꯝꯃꯨꯅꯨꯀꯣ ꯇꯥꯆꯧ ꯑꯃꯨꯛ ꯁꯥꯎꯔꯛꯀꯅꯤꯕ ꯍꯣꯏꯗ ꯍꯣꯏꯗ ꯃꯥꯅꯁꯨ ꯌꯥꯔꯣꯏ ꯁꯥꯎꯁꯨ ꯁꯥꯎꯔꯛꯀꯅꯤ ꯅꯪ ꯇꯌꯥꯏꯅ ꯇꯥꯔꯗꯤꯅꯦ ꯃꯌꯨꯝꯗ ꯆꯪꯉꯒ ꯐꯨꯔꯨꯗꯨꯅ ꯇꯣꯛꯀꯅꯤ ꯐꯔꯦ 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 ꯄꯣꯊꯥꯔꯨꯔꯁꯤ ꯑꯃꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯅꯦ ꯁꯦ ꯍꯪꯉꯨꯔꯁꯨ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯤ ꯍꯥꯏ ꯂꯥꯛꯑꯅꯤꯗ ꯍꯥꯏ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯗꯤ ꯐꯔꯦꯗꯅ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯀꯣꯛ ꯍꯥꯏꯅꯔꯒ ꯍꯣꯡꯗꯣꯛꯄꯤꯍꯧꯖꯤ ꯈꯨꯡꯒꯪꯂꯣꯝꯗꯅꯦ ꯇꯣꯏꯅ ꯂꯥꯛꯏ ꯍꯥꯏ ꯁꯣꯏ ꯉꯥꯝꯗꯅꯒ ꯀꯣꯛ ꯄꯨꯁꯜꯂꯛꯑꯗꯤꯅꯦ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯕꯤꯅꯨꯀꯣ ꯁꯧꯏꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯐꯝ ꯈꯪꯗꯦꯍꯦ ꯈꯔ ꯁꯧꯈꯤꯗꯧꯔꯤ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯊꯋꯥꯏ ꯏꯁꯥ ꯁꯥꯕꯤꯗꯤꯌꯦ ꯑꯗꯨꯅ ꯁꯧ ꯇꯥꯕ ꯃꯇꯨꯝ ꯇꯥꯎꯈꯠꯄꯤ ꯁꯣꯔ ꯐꯨꯡꯒꯠꯄꯤꯗꯨ ꯇꯣꯏꯅ ꯍꯧꯅꯤꯡꯈ꯭ꯔꯕꯣꯏꯗ ꯈꯤꯇꯁꯨ ꯄꯦꯟꯊꯣꯛꯀꯗꯧꯒꯤ ꯕꯦꯝꯃ ꯏꯆꯥꯅ ꯈꯨꯡꯒꯪ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯄꯦꯟꯊꯣꯛꯇꯣꯏꯅꯣ ꯀꯣꯏꯖꯁꯅꯨ ꯃꯇꯝ ꯌꯧꯔꯛꯇꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯇꯅ ꯀꯣꯏꯖꯔꯤꯅꯤ ꯏꯆꯥꯗꯣ ꯋꯥꯈꯜ ꯂꯩꯕꯅꯤ ꯑꯉꯥꯎꯕ ꯅꯠꯇꯦꯀꯣ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯅ ꯁꯦꯟ ꯇꯤꯡꯒꯩ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯨꯔꯤꯗꯨꯕꯨ ꯈꯨꯡꯒꯪ ꯅꯨꯄꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯗꯣ ꯂꯧꯅꯕꯒꯤꯔꯣ ꯏꯅꯥꯛ ꯀꯔꯥ ꯈꯨꯟꯕꯤ ꯑꯋꯣꯡ ꯎꯜ ꯌꯥꯝ ꯎꯜꯂꯛꯀꯗꯧꯗꯤꯅꯦ ꯅꯪ ꯄꯥꯝꯃꯤꯁꯤꯅ ꯅꯠꯇꯦ ꯅꯨꯄꯤ ꯅꯣꯏꯅ ꯑꯔꯪ ꯑꯔꯥꯛ ꯑꯔꯦꯝ ꯑꯄꯥꯗ ꯃꯤꯍꯧꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯇꯤꯛ ꯆꯥꯕꯤ ꯏꯆꯨ ꯇꯥꯕꯤ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯂꯦꯝꯒꯗꯧꯗꯣ ꯄꯥꯝꯃꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯊꯣꯏꯕꯤ ꯑꯩꯗꯤ ꯈꯔ ꯆꯝꯕ ꯃꯤ ꯂꯣꯏꯅꯕꯁꯤ ꯄꯥꯝꯃꯤ ꯑꯆꯝꯕ ꯃꯤꯁꯦ ꯈꯨꯡꯒꯪꯗꯅ ꯈꯔ ꯃꯔꯥꯡ ꯀꯥꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯉꯥꯛꯅ ꯆꯠꯄꯤ ꯃꯄꯥꯟ ꯂꯝꯒꯤ ꯅꯨꯡꯁꯤꯠꯀꯤ ꯁꯣꯝ ꯐꯪꯗ꯭ꯔꯤꯕꯤ ꯃꯩꯇꯩ ꯆꯅꯨ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯩꯇꯩ ꯆꯅꯨ ꯅꯠꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯤꯖꯦꯠ ꯆꯛꯆꯥꯗ ꯅꯨꯄꯥ ꯃꯔꯥꯏ ꯍꯦꯟꯕꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯂꯥꯏꯆꯨꯕꯤ ꯔꯦꯁꯇꯨꯔꯦꯟ ꯍꯣꯇꯦꯜ ꯀꯌꯥꯗ ꯀꯣꯂꯦꯖꯒꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯀꯥꯕꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯕꯤ ꯏꯔꯥꯡꯗ ꯇꯧꯕꯤꯗꯣ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯑꯩ ꯍꯪꯒꯣꯏꯀꯣ ꯑꯁ ꯃꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯤꯌꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯄꯥꯟ ꯈꯔ ꯊꯣꯛꯄꯤ ꯃꯇꯝꯒꯤ ꯍꯂꯠ ꯈꯪꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯕꯤ ꯒꯁ ꯂꯩꯕꯤ ꯏꯃꯧ ꯄꯥꯝꯃꯦ ꯍꯥꯏꯖꯕꯅꯤ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯌꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯁꯨꯝꯖꯜꯂꯝꯃꯒ ꯌꯦꯅꯈꯥꯗ ꯊꯣꯛꯇꯨꯅ ꯂꯣꯟꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒ ꯆꯤꯜꯂꯣꯟꯅꯕꯁꯤꯡꯗ꯭ꯔꯣ ꯆꯥꯎꯈꯠꯄꯤ ꯍꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯔꯦꯗꯀꯣ ꯑꯁꯦꯡꯕ ꯃꯧ ꯑꯣꯏꯔꯒ ꯃꯁꯝ ꯇꯨꯕꯠ ꯀꯛꯊꯠꯄꯤ ꯑꯉꯥꯡ ꯑꯔꯥꯛ ꯁꯪꯖꯟꯕꯤ ꯃꯁꯝ ꯃꯅꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯗ꯭ꯔꯣ
ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯍꯥꯏꯔꯤꯁꯦ ꯁꯤꯡꯍꯤ ꯎꯇꯤ ꯂꯨꯖꯔꯨꯕꯒꯤ ꯁꯪ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯄ ꯐꯥꯎꯕ ꯊꯣꯡꯒꯥꯜ ꯊꯣꯛꯄꯗ ꯁꯟꯗꯣꯟꯗꯣ ꯄꯨꯟꯁꯤꯟꯅꯔꯝꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯐꯤ ꯑꯃꯗ ꯀꯨꯞꯁꯟꯅꯔꯝꯃꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯤꯒꯤ ꯂꯝꯗ ꯆꯥꯎꯈꯠꯄꯅꯤ ꯆꯠꯅꯕꯤꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝ ꯐ꯭ꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤꯅꯦ ꯃꯗꯨ ꯑꯣ ꯃꯒꯣꯜꯅꯦꯅ ꯈꯟꯅꯔꯝꯃꯤꯅꯦꯍꯦ ꯃꯗꯨꯒꯨꯝꯕ ꯇꯥꯏꯌꯣꯟꯅꯕꯤꯁꯤꯡꯗꯨꯅꯅꯦ ꯅꯪꯅ ꯒꯁ ꯂꯩꯕꯤ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯃꯟꯈ꯭ꯔꯦꯗ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯁꯤꯃꯁꯨꯅꯦ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯅꯣꯏꯒꯤ ꯑꯝꯇ ꯑꯣꯏꯍꯧꯔꯛꯀꯣ ꯅꯣꯏ ꯑꯩꯅꯗꯤ ꯉꯁꯥꯏꯗꯩ ꯆꯥꯛꯁꯪꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯩ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯛꯄ꯭ꯔꯣ ꯅꯨꯡꯁꯤꯠꯇꯣ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯃꯥꯒꯨꯝꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯅꯤꯌꯦ ꯐꯣꯔꯦꯟꯗ ꯃꯌꯨꯝ ꯄꯥꯜꯂꯤꯁꯤꯡꯁꯦ ꯀꯔꯝꯕ ꯗꯥꯇꯨꯅ ꯁꯥꯔꯛꯄ ꯀꯣꯛꯅꯣ ꯈꯪꯗꯦꯕ ꯂꯥꯛꯑꯣ 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 ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯅꯃꯥꯗꯣ ꯆꯥꯛꯁꯪꯗꯅꯦ ꯃꯇꯨꯝ ꯇꯥꯎꯈꯠꯄꯤ ꯁꯣꯔ ꯐꯨꯡꯒꯠꯄꯤꯗꯣ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯃꯅꯤ ꯂꯥꯛꯑꯣ 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 ꯑꯁ ꯑꯩꯈꯣꯏ ꯉꯁꯥꯏ ꯌꯧꯔꯛꯇꯧꯔꯦ ꯍꯥꯏꯒꯗꯕꯨ ꯂꯥꯛꯑꯕꯣ ꯀꯥꯏ ꯌꯧꯔꯒꯦ ꯑꯁ ꯂꯩꯔꯦꯅꯦ ꯁꯤꯗ ꯃꯥꯅꯦ ꯍꯣꯏ ꯂꯥꯟꯊꯣꯛ ꯂꯩꯔꯝꯃꯒꯦ ꯊꯨꯔꯛꯑꯣꯀꯣ ꯊꯝꯃꯦ ꯂꯥꯛꯑꯦ ꯌꯧꯔꯛꯅꯤꯌꯦ ꯑꯁꯣꯝ ꯋꯥꯟꯗ ꯂꯥꯟꯊꯣꯛ ꯂꯩꯔꯝꯃꯣꯏꯌꯦ ꯍꯣꯏ ꯂꯥꯟꯊꯣꯛꯁꯦ ꯂꯥꯛꯑꯣ ꯑꯁ ꯐꯣꯔꯦꯟꯒꯤ ꯇꯥꯏꯞꯇ ꯃꯤ ꯃꯃꯥꯡꯗ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯄ ꯀꯥꯏꯅ ꯍꯣꯏ ꯊꯨꯅꯕꯨꯗꯤ ꯁꯝꯕꯤꯔꯛꯑꯣ ꯑꯩ ꯇꯨꯡ ꯏꯜꯂꯛꯑꯣꯀꯣ 예. 아이고 이태나 그거 대주고 세 파전에 영어 짝 야죠 아스 가요미도 그런 건 왜 마파도 가리 이네미 나 삭두가 까나는 게 마붕도 말이 안 opini가 라 도실라 란 도실라 này này ăn gì lão xin lão đó các khẩu tặng này ấy đâu vậy mai thùng phải hạ chết lâm đấy các lo sao xí
밥 먹고. 예, 뭐이디? 아, 밥 먹으래. 아스, 꺼로시다. 오늘 밤이 내나 봐. 아들 밤들 나와. Ada puna famji. 나와. 정신 없어 뭐. 다이나, 그이 자지게. 모이니디 보라 사고 양 빠물. 보라 사고 있자시. 보라 사브디 시디 얼무이다. 아도디 커피 한 타지. 커피 머리 각다. 마양 시디 칼 거이다루지네. Tondon bizi thengbe yaro ye mabona. Aina lang khara lauruze hairaga laine. 아도디 용강보이나 아코이데 짱으로지. 아두가 자가도 라지. Kona sida. 끄덕이 다이나. Kainone. Moi 자지 까래. Sir, sa puthokjara ura nadraga puthora anura. As, onthokpane hei to manangsu. Hai namas legibra. Legimne sir. Ngasidi saring chachi hei. Nang bazar rok chokso. Farta hai. Yumda kharangan naninge jiga saadana chale amu mangja duni ni tawriji. Kaino nang murum soliduna. Aikhoi ma do sariyeng chaninge na haibu. Kuiraba aduda sum Hoi. Hore la thong boina khare pubigro. Madu bes ne sir. Ai, karigino nang na phone pai di duna. Halak to no kyang wali ba. Ai nang lakuta saring do achoba kiji humri ta bam piaro. Ai thenkan ko. Tomba. Mare pang sim su chalo. Hoi sir. Imasia, sana marum pang semoy, semura semnura. Hai, men tana wari imta sanagiji. Madu harakani khalini. Kaigino maru mapang semo haidubo. Ngasidi ke nom chaning aiba. Kaigino kai jaje haino. Hai, pamori chachi. Tomba, pothar jarur chalo. Phani sir. Hore men darakanda haibro. Hoi. Masi makakchi nuari. Kaigino ngasi jibu yam thajadana moi pabung na mut yam nungai biri jibu kaidaurage. Hey, nasan pado. Nupi kwar maline. Kaino hai jibu. Kanano kamdauno hai jibu. Ngasai lambi dane. Nupi amaniga lamine bu rume. Ha,
ꯃꯁꯛ ꯃꯁꯥꯒꯗꯤ ꯈꯪꯗꯦꯗ. ꯍꯩꯃꯥ, ꯑꯩꯅ ꯏꯃꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯄꯥꯝꯖꯩ, ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅꯧꯗꯣ ꯑꯣꯏꯔꯝ ꯇꯥꯔꯦ. ꯊꯕꯛꯇꯤ ꯃꯃꯥ ꯌꯥꯎꯅ ꯌꯥꯝ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯝꯃꯦꯅ. ꯆꯥꯎꯁꯟꯗ ꯌꯥꯕ꯭ꯔꯣ? ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯎꯆꯥꯕꯤ ꯈꯜꯍꯧ ꯇꯥꯕ. ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯆꯧꯔꯝ ꯀꯥꯕꯤ ꯅꯪꯅ. ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯗ ꯄꯥꯝꯃꯨꯔꯤꯅꯤꯅꯦ. ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯅꯣ, ꯀꯝꯗꯧꯕꯅꯣ? ꯃꯣꯏ ꯄꯥꯕꯨꯡ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯁꯛꯇꯤ ꯈꯪꯗꯦꯗ. ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯇꯥꯏꯞꯆ ꯃꯆꯥ ꯏꯅꯥꯎꯗꯨ ꯌꯥꯎꯍꯧꯏ. ꯅꯨꯄꯤ ꯑꯅꯤꯒ ꯃꯣꯏ ꯃꯔꯤꯅꯤ. ꯁꯣꯏꯗꯅ ꯈꯨꯡꯒꯪꯗꯩ ꯑꯣꯏꯔꯝꯅꯤ. ꯃꯁꯛ ꯃꯇꯧꯕꯨ ꯐꯅ ꯐꯖꯔꯤꯅꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛꯁꯤꯒꯤ ꯔꯤꯖꯜꯁꯤꯇꯪ ꯈꯪꯉ ꯃꯇꯨꯡꯗ ꯁꯣꯔ ꯐꯨꯜꯂꯦ. ꯇꯧꯅ ꯊꯨꯈ꯭ꯔꯦ ꯅꯪꯁꯤꯗꯤ. ꯍꯩ ꯇꯣꯝꯕ, ꯍꯩ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯊꯣꯛ ꯂꯥꯎꯅꯦ. ꯏꯆꯥ ꯅꯨꯄꯤꯁꯨ ꯀꯣꯂꯤ ꯆꯠꯈꯤ. ꯍꯩ ꯅꯃꯥꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ. ꯏꯁꯤꯡ ꯂꯧꯊꯣꯛ ꯐꯅꯤ ꯁꯥꯔ. ꯍꯩ ꯈꯠꯊꯔꯛꯑꯣ. ꯃꯥꯒꯤ ꯍꯧꯕꯤꯗꯨꯅꯤꯅꯦ ꯊꯤꯕꯤ. ꯊꯤꯕꯤꯁꯤꯅ ꯁꯣꯔꯗꯣ ꯁꯥꯡ ꯁꯥꯡ ꯍꯣꯜꯂꯨ. ꯁꯣꯔꯗꯣ ꯁꯥꯡ ꯁꯥꯡ ꯍꯣꯜꯂꯣ ꯍꯥꯏꯕ. 이해. ꯄꯤꯛꯈ꯭ꯔꯕꯖꯤꯕ ꯃꯣꯏꯅꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯆꯨꯞꯇꯣꯏꯅꯤ ꯀꯥꯏꯅ ꯀꯣꯛꯁꯤꯗ ꯅꯦꯠꯇꯅꯒ ꯆꯨꯞꯖꯔꯤꯅꯦ. ꯃꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯁꯤ. ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ. ꯀꯝꯗꯧꯏ? ꯑꯉꯝ ꯆꯥꯅꯕ ꯃꯇꯝꯗ ꯆꯥꯊꯣꯛꯀꯦ. ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯀꯥꯏꯕ ꯈꯪꯗꯕꯅ ꯄꯨꯛ ꯊꯜꯂꯤ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ. ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ. ꯈꯥꯡꯉꯨ. ꯆꯨꯞꯄꯨ. ꯅꯕꯨꯛ ꯊꯟꯅ ꯏꯗꯣ ꯆꯨꯞꯄꯨꯀꯣ. ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯈꯨꯖꯤꯟꯅ ꯁꯤꯛꯇꯅ ꯍꯥꯠꯂꯒꯤꯅꯤ. ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯀꯩꯊꯦꯜ ꯀꯥꯍꯧꯔꯤꯒꯦ. ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯝꯃꯤꯅꯣ? ꯃꯁꯤ ꯑꯉꯥꯎꯕ ꯀꯅꯥꯅ ꯄꯨꯜꯂꯝꯃꯤꯅꯣ ꯃꯁꯤꯕꯣ? ꯃꯁꯤꯗ ꯊꯥꯗꯠꯂ ꯂꯣꯏꯔꯦ. 이마, 짝짝토. ꯑꯩ ꯈꯣꯡ ꯄꯨꯜꯂꯤꯁꯦ ꯀꯅꯥꯅꯅꯣ? ꯁꯠ ꯂꯧꯊꯣꯛ. ꯑꯩ ꯁꯥꯎꯔꯛꯑꯒꯦ. ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯕꯨꯕꯨꯡꯅ ꯄꯨꯜꯂꯤꯅꯦ. ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯂꯧꯊꯣꯛꯎꯀꯣ. 이마, ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ. ꯑꯩ ꯂꯧꯊꯣꯛꯀꯦꯕ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯅꯥꯏ ꯃꯆꯥꯅꯣ? ꯑꯩ ꯃꯉꯥꯜꯅꯦ. ꯅꯥꯎꯕꯁꯨ ꯍꯌꯦꯡ ꯂꯥꯛꯑꯅꯤ. ꯀꯅꯥꯏ ꯃꯆꯥꯅꯣ ꯅꯪꯕꯣ? ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯦ. ꯑꯩ ꯏꯃꯥꯒꯤ ꯃꯆꯥꯅꯦ ꯏꯃꯥ. ꯑꯩ ꯀꯩꯊꯦꯜ ꯀꯥꯔꯨꯒꯦ. 이마, ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ. ꯑꯩ ꯆꯥ ꯏꯜꯂꯛꯀꯦ. 망골로이고. ꯅꯪ ꯅꯥꯕ ꯐꯔꯣ. ꯅꯥꯎꯕꯒ ꯑꯩꯈꯣꯏꯅꯤ ꯑꯣꯔꯐꯥꯝ ꯇꯣꯉꯥꯟ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯌꯨꯝꯗ 이마ꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ. 이마, 妈，  ꯐꯔꯣꯕꯀꯣ. 妈， ꯐꯔꯣ. 妈， ꯆꯥꯛ ꯆꯥꯊꯣꯛꯑꯣ. 妈， ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣ. 妈， ꯆꯥꯛ ꯆꯥꯊꯣꯛꯑꯣ. 妈， ꯆꯥꯛ ꯆꯥꯊꯣꯛꯑꯣ.
ꯑꯩ ꯑꯉꯥꯡ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛ ꯆꯥꯊꯣꯛꯀꯦ ꯂꯥꯎꯀꯣ ꯑꯉꯥꯡ ꯍꯧꯅꯤ ꯀꯩꯗꯧꯔꯒꯦ ꯂꯩꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯩꯅꯗꯤ ꯌꯨꯝꯗꯒ ꯆꯪꯉꯨꯔꯤ ꯑꯗꯨꯒ ꯉꯟꯇꯥꯅ ꯂꯣꯟꯅ ꯆꯠꯂꯝꯃꯤꯕ. ꯑꯗꯣ ꯀꯩ ꯈꯜꯂꯝꯃꯤꯅꯣꯕ ꯂꯩꯔꯤꯗꯣ? ꯑꯩꯈꯣꯏ ꯃꯥꯗꯣ ꯂꯥꯌꯦꯡꯕꯗ ꯐꯔꯛꯈꯤꯗ꯭ꯔꯥꯅ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ. ꯐꯔꯛꯈꯤꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯌꯥꯝ ꯀꯨꯏꯔꯝꯅꯤꯅ ꯈꯪꯗ꯭ꯔꯦꯅꯦ. ꯑꯗꯣ ꯃꯤꯔꯝꯗ ꯂꯩꯔꯒ ꯉꯥꯎꯁꯟꯅꯅꯨꯀꯣ. ꯑꯩꯕꯣ? ꯃꯄꯥꯟꯕꯨ ꯊꯣꯛꯈ꯭ꯔꯗꯤ ꯃꯇꯧ ꯃꯥꯟꯗꯕ ꯅꯨꯄꯥ ꯀꯌꯥꯝꯁꯨꯅꯦ ꯍꯦꯛꯇ ꯉꯥꯎꯁꯟꯅꯩ ꯍꯥꯏ. ꯀꯅꯥ ꯍꯥꯏꯕꯗꯨꯅ? ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩꯗ. ꯑꯗꯨꯗ ꯁꯨꯝ ꯄꯥꯈꯠꯇꯅ ꯍꯥꯏꯕ ꯋꯥꯅꯤ. ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯆꯠꯂꯒ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯅꯤ. ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗ. ꯃꯁꯤ ꯃꯤꯗꯨꯒꯤ ꯂꯣꯏꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤꯗ. ꯅꯪꯅ ꯉꯥꯎꯁꯟꯅꯅꯤ ꯍꯥꯏꯕꯕꯨꯗꯤ ꯊꯥꯖꯗꯦꯗ. ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒꯅꯦ ꯋꯥꯔꯜ ꯕꯣꯛꯁꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇꯣ ꯁꯣꯏꯗꯅ ꯌꯥꯎꯅꯅꯕ ꯃꯦꯗꯜ ꯑꯃ ꯂꯧꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ. ꯑꯩꯅꯁꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯗꯣꯏꯅꯦ. ꯑꯩꯒꯤ ꯄꯥꯟꯗꯝꯁꯨ ꯃꯗꯨꯅꯤ. ꯉꯝꯅꯕ ꯍꯣꯠꯅꯅꯤꯗ. ꯑꯗꯣ ꯍꯦꯛ ꯁꯪꯕꯒ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯎꯀꯣ. ꯑꯩꯅ WhatsAppꯇ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯀꯩꯝꯇ ꯌꯦꯡꯗꯦ ꯅꯪꯗꯤ. ꯐꯣꯟ ꯄꯥꯛꯅ ꯄꯥꯏꯗꯕꯩꯅꯦ. ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯁꯥꯟꯅꯔꯨꯕꯩ ꯋꯥꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯛꯄ. ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯑꯩꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ. ꯅꯪꯅꯗꯤ ꯄꯥꯛꯅ ꯅꯤꯡꯁꯤꯡꯉꯝꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯗ. ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯨꯝꯗ ꯁꯨꯛꯆꯪ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯍꯥꯏ. ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯑꯝꯇ ꯊꯦꯡꯅꯗꯕ꯭ꯔꯥ? ꯅꯍꯥꯟꯃꯨꯛ ꯏꯝꯐꯥꯜ ꯀꯥꯕꯗ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗꯅꯦ ꯂꯩꯕ ꯎꯔꯝꯃꯦ. ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯃꯨ ꯃꯈꯣꯡꯗ ꯐꯝꯃꯒ ꯂꯩꯍꯧꯋꯦ ꯍꯥꯏꯌꯦ. ꯑꯣꯇꯣ ꯂꯥꯛꯑꯦ. ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ. यारे लौरे अरे सोई लौरे करी लौरगे कई नुई में तुंदोन बिदो आई ने सोई लौरे तू सी उर्बा अस ngasi kainom cha yai he as thoksaung nangidi are mapa saba khani nang khalje hek haru ga parsyaute mani be kawrame hekta har ka doini ne nagi ne sir do mi loi khangnar ni ko aina ga seli thok tab ga mani beg tu na ga mani yaw dab ga kaya khanjalu draba
ꯅꯣꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯌꯦꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯌꯥꯝ ꯏꯀꯥꯏꯔꯛꯇꯧꯔꯦ ꯏꯔꯪ ꯉꯥꯏꯈꯣꯗ ꯑꯩꯉꯣꯟꯗꯕꯨ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯝ ꯈꯟꯅꯁꯤꯁꯦ ꯀꯩ ꯈꯟꯅꯁꯤ ꯍꯥꯏꯅꯣ ꯂꯨꯍꯣꯡꯕꯩ ꯏꯟꯚꯥꯏꯠꯁꯤ ꯀꯅꯥ ꯀꯅꯥ ꯇꯧꯁꯤꯒꯦ ꯀꯅꯥꯏ ꯂꯨꯍꯣꯡꯕꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯂꯨꯍꯣꯡꯕꯩꯅꯤ ꯃꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯥꯂꯪꯕꯅꯦ ꯇꯣꯝꯆꯧꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯈꯨꯅꯦ ꯆꯥꯝꯕꯅꯦ ꯊꯃꯣꯏꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯊꯃꯣꯏꯗꯣ ꯄꯜꯂꯅꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯃꯣꯏꯗꯨꯅꯅꯦ ꯂꯨꯍꯣꯡꯕꯕꯨ ꯆꯠꯂꯕ ꯅꯨꯄꯤ ꯃꯌꯨꯝꯗꯩꯔ ꯌꯨꯝꯊꯪꯅꯕꯗꯩꯔ ꯌꯦꯟ ꯅꯠꯇ꯭ꯔꯒ ꯉꯥꯅꯨꯗꯣ ꯑꯗꯨꯝ ꯑꯃ ꯄꯨꯔꯛꯑꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯤꯃꯤ ꯊꯃꯣꯏꯅ ꯂꯨꯍꯣꯡ ꯆꯠꯄꯗ ꯌꯦꯕꯛꯄ ꯉꯥꯅꯨ ꯌꯦꯟ ꯆꯥꯈ꯭ꯔꯤꯁꯦ ꯑꯁ ꯁꯣꯛꯅ ꯇꯣꯛꯀꯅꯤ ꯃꯥ ꯏꯟꯚꯥꯏꯠ ꯇꯧꯔꯣꯏꯁꯤꯀꯣ ꯇꯣꯟꯗꯣꯟꯕꯤ ꯍꯣꯏꯒꯤꯕꯨ ꯌꯦꯟ ꯂꯣꯏꯕ꯭ꯔꯅꯦ ꯑꯁ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯗ꯭ꯔꯁꯨ ꯍꯧꯗꯣꯡꯂ ꯍꯨꯏꯔ ꯀꯩꯅꯣꯝꯗꯤ ꯁꯣꯏ ꯄꯨꯔꯛꯑꯗꯕꯅꯤ ꯃꯥ ꯏꯟꯚꯥꯏꯠ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯇꯣꯟꯗꯣꯟꯕꯤꯒ ꯅꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ ꯊꯛꯄ ꯍꯧꯔꯁꯤ ꯃꯤꯗꯤ ꯉꯁꯥꯏ ꯉꯥꯎꯅ ꯂꯣꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯗꯨꯅ ꯐꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯀꯣꯏꯔꯛꯏꯌꯦ ꯅꯣꯛꯅꯕꯤꯔꯛꯀꯅꯨꯀꯣ ꯌꯥꯝ ꯏꯀꯥꯏꯅ ꯂꯥꯛꯏꯖꯥꯠꯅꯤ ꯀꯨꯁꯨꯝ ꯅꯪꯕꯨ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯍꯤꯔꯣꯗꯣ ꯌꯨꯝꯗꯒ ꯍꯜꯂꯛꯀꯅꯤꯒ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯨ ꯂꯥꯎ ꯍꯥꯏꯒꯦꯅ ꯇꯧꯕꯅꯦꯕ ꯃꯥꯗꯤ ꯂꯩꯕ ꯎꯗꯦꯅ ꯑꯁ ꯅꯨꯄꯤ ꯀꯣꯏꯕꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯑꯁ ꯃꯆꯥꯈꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯅꯨꯄꯤꯒ ꯀꯣꯏꯖꯅꯨ ꯍꯥꯏꯌꯨꯀꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤ ꯂꯛꯈꯤꯕꯤ ꯖꯒꯣꯏ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯌꯨꯀꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ ꯆꯥꯛ ꯍꯣꯏ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯑꯉꯥꯎꯕꯣ ꯃꯄꯥ ꯍꯜꯂꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯑꯩꯅ ꯍꯥꯟꯅ ꯆꯥꯕ ꯇꯧꯍꯩꯗꯦꯅꯦ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ ꯁꯦ ꯁꯤꯅꯅꯦ ꯀꯩꯅꯣꯝ ꯆꯥꯎꯀꯣ ꯑꯩꯉꯣꯟꯗ ꯄꯩꯁꯥꯒ ꯄꯤꯁꯜꯂꯦ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯁꯦ ꯏꯀꯥꯏꯔꯣꯅ ꯅꯣꯛꯁꯜꯂꯨꯁꯦ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯐꯅꯦꯛ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯨꯒꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗꯀꯣ ꯍꯦ ꯃꯤꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯛꯀꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕ ꯅꯣꯏꯒꯤ ꯅꯊꯛꯇꯁꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯋꯥꯌꯦꯜꯂꯛꯄ ꯑꯣꯏꯁꯅꯨ ꯂꯝꯗꯝꯁꯤꯗ ꯃꯥꯏꯀꯩꯁꯤꯗ ꯇꯧꯒꯦꯗ ꯉꯝꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯇꯨꯀꯤꯒꯤ ꯃꯆꯥ ꯀꯣꯏꯔꯦꯡ ꯑꯩꯅ ꯂꯧꯕꯤꯒꯦ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯃꯊꯤꯕꯣꯡ ꯊꯛꯄꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯗꯤ ꯐꯥ ꯂꯧꯈꯥꯏ ꯇꯥꯔꯦꯗꯅ ꯌꯨꯝ ꯌꯧꯔꯦꯗꯣ ꯍꯌꯦꯡ ꯐꯖꯅ ꯈꯟꯅꯔꯁꯤ ꯀꯔꯤꯒꯤ ꯍꯌꯦꯡꯅꯣ ꯑꯩ ꯉꯥꯎꯗꯦꯅꯦ ꯉꯁꯤꯃꯛ ꯐꯥꯎꯔꯁꯤꯔꯣ
왜 대형기 타박다 아투 또 와운데 고이다 Marin yaudaba nupa mandaba midi aidi tinaba pamde. Nupa moina podi thauna leidoba. Maitai pai pusingi macha machu na tro khoi po. 오이네 마니네 아도 이말에 머니 꼬나 따나자바 Ai tonton mubidina namnan lawni. Ado nang mateng ba munga moidro. Dang ki ba. 기부한테다 이따운 나이보다 이부 말레지 뭐 야우로 Aduna bu aigi aseng marup ne khalaga nang tine ni. Nang ne takshe hari ngai adum thaminari. Pajan thakar ngasing faru dong. Hey, nupi na yabiraga yu thak tong tene. Hey, ngai khutok sao. Thaina na laurigi matam dane. Apamba nupi pharaga panglo lo nor mai wani. Mado hauti channa drapni ko. Irali thumwat pasunataba. Ketu ke ge imong oge hairbadabu. Patat khainangarba mapa su masak khanghodraba. Magubi angawbi mugi basanabu. Yarakta haise yami khai ngai ni. Yarakpham su thokte. Kaisu laitaba muidabu kadobi kaidoba. Yarpam thokti na kaige. Hey, mama aina haibe inba. Maram mokpa oine isa dia. Numit chupagi thakadai sakdai tawleraga. Kanai nupi na ni duino. Kana deibo. Nupi na nusi hange yaning hange haradina. Maram mo lau kana suko. Laina thama mai laksan. 이네 나 이제 얌종러자네 Hey thokchao nang june. Thabak subai dine. Haubalao thakpai dine. Nang haubala anu. 오이 이네 아이 여우저러게 아이 안따나 락저러게네 Yoro. Hayeng amta lapirano. Wai maji su ngani bit keloite. Asum bahare di bitti ini. Hey, nakuk to. Apa kan batamo. Warak pina ba yamarang kani lai rasan. Bigi basato phagi pundi ka di khalluno. Tondon bigi hek thanglo mo mapungduni. Lalo ba yawgi dana miyamna sathi ba aina khangnariba. Yam sathi hanari do. Khangabra. Adui wadi kesu natte da. Hujik matam da sel ngam da leibonten. Hey, puri khawde selo sapanang jangai da. Pai thor pana hado maru khra sa to ma yarong gani. Nang yam thoksa da ba to janu. Ya ai thokpa tarode. Nang tawni nang thokpa yam tawni nang ne sibam da bong khangoi de ni ko nang Asngang pone ko ma sa kai gan da. asok yam no okto masa jibo. Kai no khangde ne. 사연배, 혹시 분한 가다이 레이노? 윰다 레이에 타모디 가다이 레이노 아이디 어디 다리? 어도 아싱바로 낭제 이고 개야 수라게 20 plus 30 hai khadudi 아두디 자이 양카이 뭐? asnatida kundi hele kunthra musuru mani haibani ado tamogi di kya musurage aseng bai rone 아스 30 plus 20 하이그라두디 adudi kya haiba 콘트라 수도레 군디 헬 합니다. yam pharene adudi aina pamja bai du the सही जनंग हलमदो मालेदा halamoida halasu pai kaino nupina haladi ina khuli hainai dudi हेरा इना खुनमा खुन्दबै मथौ तादेदा आइगी तोलोबसिबौ सिजिनबम लैत्रा कानसिदा yam phaiye अदो sak खंगनबो ओइना उंतंग उनजिदना hoya e tamo aiju hage khalamine अदुदि अखोइ सादा सुति लौ याबगा अदुम हाइजरागे ado restaurant da undan jaka da haira kanu ko रेस्टोरेंट चंबगा किजैदा बाइरेंगा चतना मीना तीना ngangnara matungda luhongbaga de aidi pamjade he haima bakhan ana chanaiye ado thamage hore nungdang phaunaraje hoi thamo lottery faure Hai, kai daro gini nang ba? Khongi he. Masi hanubi sidi. Ado kai daro ge? Ima da hai roba.
ꯈꯪꯂꯥꯎ ꯈꯪꯂꯥꯎ ꯂꯥꯎꯗꯗꯤ ꯇꯥꯁꯨ ꯇꯥꯔꯣꯏꯗꯕꯁꯤꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯕ ꯅꯪꯅ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ? ꯅꯥꯄꯪꯕꯤꯁꯦ ꯍꯨꯟꯗꯣꯛꯑ ꯆꯠꯄ ꯉꯝꯗꯕꯗꯩꯅꯦ ꯑꯩꯅ ꯉꯁꯤ ꯌꯨꯝ ꯄꯥꯟꯅ ꯂꯩꯍꯧꯔꯤꯁꯦ. 이붕 이빠싱주 마이 마이 누피는 부르가 로이나 짰나 그래. 하이마 그리 하이레이노 찔르지 하이레이라미 너나 빠도 하이레이. 아두니다나 이자시디야 한다기 마당시디네 난 토안 봐야 되고 파짜나 포로덤이고 파나부 농아리 마시기 한 누비지. 하이 이자나 농아이나 반키바드니네 이마나 빠미사 미론 따지가 마무자가 짭 애만해 해. 감동이 떨리시디야. 하이 하이 미로라로 안강 야로 싫어. 아스 마치기 한 누비시디. 아두 어르가 안강 아마 유어가 로이래더나 나하나 사히 마땅 자인다 빨라오이디 야데도 치여 녹도 동아래. 그리 마땅이로 많은 뭐 이시나 마마이지 이까이게디 하이드라가 mayum panduren harauri ni se kada yorage tamon ha ma hom de yori udeda ai lep lai rebi kada wa dang tamon le bi sina yam hawo mafam babu hote do khangdro cha na baga loi oda taw khre ni kada din ma le si nambu kai dress ke phadin na ga pan che le पुलिन स्काई बुल मचुल लिखले इश 소랍니다. 그 마기 롱가 보이랍니네. 페이스북에 업로드 리포트 중인데 이디 떨어지 않니더나. 건지인게 안강가 살아다나. 그다이 레이자오네. 폰지 수족 통그랬니? 도 그래다. 이스. 삼나들 리키다. 파이파이파이 마임 뒤가 남날래 상게 강니 tontonbidi imphal da legidore ne ko kaigino haija imphal machaga koinai dudi sum chamna khangnabanida khangi bema ai imphal da ga de chatli hai kaisu kana haiba imphal machaga koinai haibu ikai bro adu yu hanate da ado imphal macha ina khunbase yam ngausanai habani ko kumna thijin jaho jengan biga taina gogi mayanga sum chatminar bwane lei tabadi ka hena khanjalu deda wajaw ngangbi ke tuki gi mama oido saru imphal da leikiban hena phai bema as yu ngauba suning na ba koiring da leidu saru yum pandam ne hena phaida chahi mata duga pukta duga tanjae noi college luiro nate lau kumuriba agoi adudi warim da sanage akhoi mana fazna wari sarame adu tonno minang na kai kalliba noi nupi oibigi ikaiduna yaning adu sadit kumda mamal lehmado aizu khanginda ta koire likai gi na chalan sada ne adu mo khalo khanbino ha nei chane khalamazu nangna lisabi farak budeidi ichane khallu yagidre madu chummamne ta koireng nongma yu ngau drakanda phajana ngangnaro akhoi chalage akhoi ne yungaude noi ne so tondon bija ai wari ngak sanaugi ke ai go waris na bai mthau ta de jaslo kone ngai kone waje phajana khana da zo
luhongbai matam lepshalase hairo. Yam taning ko. Ta koireng mine yaningdra herdi to. Ikai ba khara khango. Mana yaningdra ga aine ekte hagadro. Ai bi ga biri na tro. Fazana haina bude adde. Ai gi waning ma matam da kaisu natte. Nangsu mun khalwai ve ma. Nungain dambi ga ai bwan. Taning de. Chat kyan to se. 타도 미타는 발라오라 허지 타도 하이네 미타는 발라오라 나고래 타도 하이네 타도 하이네 나고래 타도 하이네 세 타도 하이네 나고래 아이게 로ong은 상나냐래요 아도 ngâm rồi ai giờ mà xuống ngâm rồi 타도 하이네 타도 하이네 미타는 발라오라 나고래 타도 하이네 해 타도 걔네들이다 타도 하이네 에 타도 어디서 타도 아이게 로ong도 누군 난 어와 파스 하잖아 사이자닝들이네 마침 티네 마토국도 봐 앙아오브 미니 누피네 가이나 우치테네 마나 아이 칸 양 투넘다 타도 나트르디네 너희 나타이 게 짜로에 너희 에 파전 타글레네 마진 비게 에 그거 나오는 거지 무슨 야 에이 파무사니 오뽀 चलो नोई चक्रो अफाउबा अनीजे खरा नैरमगे ngasidi चो नोई चलो matung manau nupi angangda sigumali se chakidro ha chakidro Haidi gangde nuane jene labun tuleyo amuhana sagi chek chalaba himde khango ogat pero upaga dum leyo Adi yang bersini ya noi. Tonton Bia. Tari pausi kaino. Kamai tawrino ba? Mi usitriba. Akoy bu kanam lektian usitrini. Nang kuina leran. Harak yam tarani. Jengan bia. Imphal ma cha do phone tora haigu go. Ba phone na jibo nang bo. Phone de. Sigi maram ja kanam khangal loi je. Ai kai. Mi phataba ikai khangda bai je. Aphaba at tawroi. Tumi lesin gi daw nate. Toruksan. Yingna tare dana. Kana de ton bi. Kudong tiba thojingai da ne. Nang sal hobana phani. Ayum palo ye che. Bubok thadoga ichat pangam moye. Aina chatkhraga bubok tiga naga leomni. Aisu kai haido no khangdreda. Bubok so yam son padi na te dana. Nang noi ta tawdadi pau se pi khra ba. Piroi. Ta chaugi sanabada kai boi. Noi te ai ki phone number leradi mangonda pau je piraga phudalajira. Tangai paraktradi madu tau batabana. Bubok to padan ga watanarunina inian ga chatkri. Jengan bia. Ayam pende leite laire yamja sarane na. Koi bo chitrine. Iche malak podo thengnaramdradi ai khudong thiba soidana thomba ju yai. Nupi do nomai bai haidai ne. Ko ka pa ga do madi kai do bano khangde ba. Ai gi dama do maina waru nungju thopa chu pamde. Ai muk lai bak thiba jibu lairam gi droi cha. Don be. Adu maina zo khanjan gano.
ꯏꯄꯥꯒꯤ ꯃꯁꯛꯁꯨ ꯈꯪꯍꯧꯗꯅ ꯀꯥꯏꯅꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯏꯃꯥꯅ ꯃꯤꯔꯣꯜ ꯇꯥꯅ ꯂꯩꯕꯤꯔꯝꯃꯗꯤ ꯆꯦ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯑꯝꯇ ꯈꯜꯂꯝꯗꯕꯁꯨ ꯌꯥꯏ ꯇꯣꯟꯗꯣꯟꯕꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ 이봉 아니죠. 좀 레미나봐 방학때. hꯧꯖꯤꯛ ꯆꯥꯎꯔꯀꯥꯟꯗꯁꯨ ꯃꯣꯏꯒ ꯂꯩꯃꯤꯟꯅꯗꯕꯒꯤ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦ. ꯏꯆꯦꯉꯥꯟꯕꯤ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯇꯣꯟꯗꯣꯟꯕꯤ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. 이제 세 kapkano. 나나 정말 떠보도 누아이티. 뭐세. tontonbi. 나 kapkano. tontonbi. 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 그대로기 징한비. 너희 보복 레하우브라. 흰골로 찢기에. 그대로게. 고이랭호이도 융아우라가 레럭다 와이 사나가 잡았다네. 다이나우나 모이나 사나바 말이다. 다호웨이. 그이 말이나 하지보. ngasi기 놈이다. 나무 파라가 럭니시네. 그이노네 하지보. 아스 그마이 동네. 이 밤마자도 폰 amta tawraga nang amta haiguo. 아스 딸리데 징한비. amta la owam khanaji haiguo. natradi na soi pharak tarani ba. nang haiba talaga ai habigese magi number dopta ching thoro. 통이 반드디야. 시장이 어디야래? 쎄. 미가 정아 누군 오래? 야 시기는 믿더네. 마음도 장가가 오래주네. 남자는 파거든. 한무기 고가우 TV 농마이 바이비 누비도 뭐 아이잘라디 소이래. 마도 뭐할라우디 한덕가 탱네르디네 요 파크네 까까담 락틀락신 시기 장지도 불라디 말아이 티게다니다. 나고 난 굴라 야우브라. 야우디 해. 라우비 누비 마자 바베이보 그이 굴라이노. 낭냠 찍나가나 이네 다리 와이야나 가다 요 밤래 오보다 모두 예쁘게. 야래 가고. 야래 이건 야우래. 이네 다리 나가 사이 딜홍 소리도 나더라. 마네. 낭나 통레브라. 투레다. 누파이시네. 그럼 간이 예비노 강호디. Come on. ngalingene. 이 타우방도 줄라. 라. Come on. Hey, 아시카모. 아이 감게. 오, 아이고. 스톱. 누비니네. 누비가 여위네. 돈돈비네. 딴자리. 징도로. 부르지. 라. 하라오라오 제세로. 나들이 낭 하두거니. 어이 징서로. 나석사 타도 상타지 까이노. 까이노 어이. 장살라 그노. 나 토에 막는데네. 장살라 그노. 나석사
ꯅꯣꯏ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯣꯏ ꯐꯖꯅ ꯌꯥꯎꯋꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯝꯃꯝꯃ ꯆꯠꯈꯣ ꯆꯠꯂꯣ ꯅꯪ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯝꯒꯗ꯭ꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤꯁꯤꯡ ꯁꯥꯗꯅ ꯀꯥꯈꯠꯂꯣ ꯆꯠꯁꯤ. ꯍꯣꯏ ꯏꯝꯐꯥꯜ ꯆꯠꯂꯋꯥꯏ ꯅꯪ ꯃꯊꯪ ꯊꯦꯡꯅꯕꯗ ꯈꯪꯅꯤꯗꯅ ꯅꯪ. ꯑꯣ ꯂꯥꯏꯅ ꯃꯥꯡꯉꯤꯗ ꯏꯆꯥꯁꯦ ꯄꯣꯠ ꯁꯦꯝ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯕꯤꯔꯤꯕ꯭ꯔꯥ ꯀꯔꯤ ꯁꯣꯃꯖꯥꯏ ꯇꯧꯔꯒ ꯐꯥꯕꯤꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯃꯤꯁꯤꯡꯁꯦ ꯍꯟꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯅꯌꯥꯝ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯁ ꯃꯥꯡꯍꯦ ꯃꯥꯡꯉꯤꯗꯀꯣ ꯏꯃꯥ ꯁꯦ ꯐꯣꯟꯁꯦ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯄꯥꯕꯨꯡꯅꯦ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ ꯄꯥꯏꯔꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥꯒꯤ ꯏꯃꯧꯅꯣ ꯑꯩꯒꯤ ꯏꯃꯧꯗꯤ ꯄꯣꯔꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯄꯣꯔꯛꯏꯁꯤꯗꯤꯅꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕꯣ ꯉꯥꯎꯔꯕ ꯏꯃꯥꯕꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯑꯁ ꯄꯤꯔꯛꯑꯣꯁꯦ ꯐꯣꯟꯗꯒ ꯇꯥꯏꯅ ꯑꯃꯨꯛ ꯇꯣꯛꯀꯅꯤ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯁꯦ ꯁꯥꯏꯅꯣ 이마 이놈아도 싹라마마니 자 토르줄라 헤이 싸로 싸로 아이 짜감te 싸로 아이 낙다네 너희 까남 짱까노 까다이데기노 마 통무름 강드비 마 쿨라 뽀라가 리헤미네 노에 너희 얌 리헤메바 아스 이마는 아니지보 이놈아지 따라 그이 칸기도르게 칸닝가 간자자노 이까이 강드르디네 짜짜 얌 따라키니 아스 뚜밀레 왜마 그이노 강데 빵앙앙이미 이마부는 비나죠 ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯦ ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯀꯩꯁꯨ ꯕꯤꯁꯤꯒ ꯆꯪꯗꯅꯕ ꯌꯥꯔꯣꯏ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯥꯒꯤ ꯇꯣꯛ ꯇꯥꯔꯤꯃꯤ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯅꯦ ꯄꯨꯡꯃꯥꯡ ꯍꯦꯃꯥꯡꯉꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ ꯇꯣꯟꯗꯣꯟꯕꯤꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯄꯨꯡ ꯁꯪ ꯍꯦꯛ ꯁꯪꯉꯦ ꯑꯗꯣ ꯃꯕꯣꯛꯇꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯏ ꯃꯊꯟꯇ ꯂꯩꯍꯧꯗꯣꯏꯗꯣ ꯍꯣꯏ ꯑꯗꯨꯒꯤꯕꯨꯗꯤ ꯆꯨꯝꯃꯦ ꯌꯨ ꯉꯥꯎꯕ ꯀꯣꯏꯔꯦꯡꯗꯨꯅ ꯀꯥꯔꯟ ꯍꯦꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯌꯥꯝꯕꯅꯦ ꯇꯧꯔꯤꯁꯦ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯅꯦ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯃꯥꯗꯨꯅ ꯃꯔꯣꯟ ꯃꯥ ꯋꯥꯠꯖꯥꯎ ꯉꯥꯡꯖꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯁꯤꯅꯦ ꯑꯦ ꯑꯌꯤꯡꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ 이네 타로이다 ꯆꯠꯂꯨꯒꯦ ꯇꯧꯅꯦ ꯑꯁ 이네 타로도 ꯀꯞꯄꯗ ꯌꯦꯡꯉꯝꯗꯦ ꯏꯕꯦꯝꯃ ꯉꯁꯥꯏ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄꯗꯣ ꯀꯩ ꯍꯥꯏꯅꯈ꯭ꯔꯦ ꯍꯥꯏꯒꯦ ꯃꯉꯥꯜ ꯊꯣꯔꯛꯑꯒ ꯂꯨꯍꯣꯡꯕꯩ ꯃꯇꯝꯗꯣ ꯂꯦꯞꯅꯁꯦ ꯍꯥꯏꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯇꯣꯟꯗꯣꯟꯕꯤꯕꯨꯗꯤ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯅꯤꯌꯦ ꯍꯣꯔꯦꯟ ꯅꯨꯄꯤ ꯊꯤꯜꯂꯛꯄꯩꯗꯤ ꯃꯣꯏ 이네 ꯍꯟꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯦꯕꯤꯗꯤ ꯑꯩꯈꯣꯏꯒꯩ ꯇꯧꯔꯨꯁꯤꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯧ ꯇꯥꯕꯅꯦ ꯑꯗꯣ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯆꯨꯝꯃꯤ ꯉꯥꯟꯕꯤ ꯑꯁ ꯃꯌꯥꯝꯅꯗꯤ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯅꯥ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯃꯗꯨꯅꯦ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯉꯥꯜꯒ ꯅꯕꯥꯅꯤ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯧꯒꯨꯝ ꯆꯝꯅ ꯂꯣꯏꯅꯕ ꯅꯠꯇꯅ ꯃꯉꯥꯜꯒ ꯏꯕꯥꯅꯤ ꯀꯩꯝꯇ ꯐꯣꯡꯗꯣꯛꯅꯈꯤꯕ ꯂꯩꯇꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯐꯨꯝꯃꯒ ꯊꯝꯅꯔꯤꯕꯣꯏꯔꯦ ꯅꯣꯏꯗꯤ ꯑꯉꯛꯄꯅꯤꯍꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯒ ꯐꯖꯅ ꯇꯥꯌꯣꯟꯅꯔꯝꯕꯩ ꯋꯥꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯥꯏꯗꯩꯅꯣ ꯋꯥꯡꯈꯩꯗꯩꯅꯦ 이네 타로ꯗꯤ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯤꯖꯥꯠꯂꯣ ꯇꯥꯔꯝꯃꯗꯤ ꯑꯁ ꯑꯩ 이네 타로이다 ꯆꯠꯇꯕꯅ ꯐꯔꯅꯤ ꯆꯠꯂꯨꯔꯅꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯆꯠꯁꯦ
굿. ꯇꯣꯝꯕ. ꯁꯥꯔ. ꯂꯩꯉꯥꯛꯅ ꯇꯣꯂꯣꯞ ꯍꯥꯞꯄꯤꯗ꯭ꯔꯁꯨꯅꯦ. ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯅꯪ ꯑꯩꯅ ꯇꯣꯂꯣꯞ ꯍꯥꯞꯄꯤꯔꯅꯤ. ꯀꯣ. ꯃꯗꯨ ꯌꯥꯝ ꯐꯩꯌꯦ ꯁꯥꯔ. ꯈꯔ ꯌꯥꯝ ꯍꯥꯞꯀꯠꯄꯤꯌꯣ ꯁꯥꯔ. ꯍꯣ. ꯍꯟꯗꯛꯇꯤ ꯆꯥꯒꯗꯣ. ꯍꯩ, ꯅꯪ ꯅꯊꯟꯗ ꯂꯧꯔ ꯊꯛꯆꯔꯣ. ꯅꯃꯥꯁꯤꯅꯗꯤ ꯀꯌꯥ ꯂꯧꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯩ. ꯀꯥꯆꯤꯟ ꯀꯣꯌꯥꯒꯁꯦ ꯁꯤꯊꯍꯜꯂꯅꯨꯀꯣ. ꯍꯣꯏ ꯁꯥꯔ. ꯑꯩ ꯆꯠꯊꯣꯛꯈꯤꯒꯦꯀꯣ. ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯐꯩꯀꯣ. ꯐꯃꯟꯗꯅꯦ ꯄ꯭ꯔꯃꯣꯁꯟ ꯀꯥ ꯉꯝꯗꯕ. ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ 2-3 ꯊꯣꯛ ꯀꯥꯞꯊꯣꯛꯑꯒ ꯂꯦꯡꯖꯨꯝꯗꯋꯣ ꯊꯕꯥꯛꯇꯋꯣ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯑꯃ ꯄꯛꯅꯞꯇ ꯅꯞꯄꯗꯕꯅꯤ. ꯑꯣꯐꯤꯁ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯁꯦ ꯃꯊꯟꯇ ꯆꯠꯄ ꯉꯝꯃꯔꯣꯏꯗꯕꯅꯤ. ꯍꯣꯡꯉꯣ! ꯑꯩꯅ ꯍꯥꯏꯅ ꯁꯤꯡꯅꯔꯨꯏꯕ ꯏꯃꯧꯗꯨꯒ ꯆꯥꯎꯅ ꯍꯣꯡꯈꯤꯅꯤ ꯑꯩꯁꯨ. ꯍꯦꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ. ꯑꯩꯈꯣꯏ ꯁꯅꯥꯍꯟꯒꯤꯗꯤ ꯑꯃ ꯍꯣꯡꯗꯣꯔꯕꯅꯤꯅ ꯏꯃꯥꯁꯤꯅ ꯍꯥꯏꯖꯜꯂꯣꯏꯗꯣ. ꯐꯔꯛ ꯇꯥꯅꯗꯅꯕ ꯑꯩꯉꯣꯟꯗ ꯆꯥꯎꯅ ꯍꯣꯡꯕꯤꯔꯁꯨ ꯌꯥꯏꯗ. ꯍꯦ, ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯇꯅ ꯇꯣꯛꯁꯅꯤꯀꯣ. ꯆꯣꯝꯅꯗꯅꯕ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯣꯕ. ꯑꯩꯉꯣꯟꯗ ꯍꯣꯡꯕꯤꯔꯣ ꯀꯩꯗꯧꯔꯒꯦ. ꯑꯩꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦꯗ. BDMꯅꯤꯗ. ꯇꯣꯂꯣꯞꯁꯨ ꯁꯥꯔꯅ ꯍꯦꯟꯒꯠꯄꯤꯔꯅꯤ ꯍꯥꯏꯔꯝꯅꯦ. ꯅꯪ 시니까 ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯇꯅ ꯇꯣꯛꯁꯅꯤꯀꯣ. ꯁꯤ ꯃꯇꯥꯝꯅꯤ ꯃꯑꯣꯡꯅꯤꯅꯦ. ꯑꯩꯈꯣꯏꯗꯤ ꯀꯣꯟꯅ ꯅꯨꯡꯁꯤꯅꯕ ꯃꯣꯏꯐꯥꯎ ꯄꯪꯆꯦꯟ ꯆꯦꯟꯈ꯭ꯔꯦ. ꯊꯕꯛꯁꯦ ꯍꯥꯟꯅ ꯇꯧꯕꯅ ꯍꯦꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯗꯧꯅꯤ. ꯃꯄꯥꯟ ꯆꯥꯕ ꯍꯥꯜꯂꯗꯧꯅꯤ, ꯈꯪꯉꯕꯣ? ꯃꯥꯅ ꯅꯨꯄꯥꯗꯤ ꯊꯣꯛꯇꯅ. ꯀꯨꯏꯔꯦꯅ ꯑꯩꯗꯤ ꯆꯦꯟꯅꯤꯡꯕ. ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯔꯛꯇꯦ. ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯤ ꯍꯥꯏꯔꯛꯇꯦ. ꯑꯩ ꯌꯥꯝ ꯀꯥꯔꯤꯖꯥꯠꯅꯤꯀꯣ ꯅꯪ. ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛ ꯌꯥꯗ꯭ꯔꯣ? ꯑꯁ, ꯆꯥꯛꯈ꯭ꯔꯦꯗ. ꯀꯨꯏꯔꯝꯅꯦ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ. ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯃꯗꯅꯦ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯗꯕꯅꯤ. ꯅꯪꯅ ꯊꯕꯛ ꯌꯥꯝ ꯐꯕꯒ ꯈꯔ ꯄꯪꯇꯛ ꯇꯧꯕꯒ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ, ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯁꯨꯝ ꯈꯜꯂꯨꯕꯩ ꯋꯥꯅꯤ. ꯅꯍꯥꯟꯋꯥꯏ ꯑꯩꯉꯣꯟda ꯍꯥꯏꯔꯝꯕꯁꯤꯡꯗꯨꯅꯅꯦ ꯌꯨꯝ ꯄꯥꯟꯖꯔꯝꯃꯗꯤ ꯑꯉꯥꯡꯐꯥꯎ ꯆꯥꯎꯔꯝꯃꯅꯤ. ꯁꯥꯎꯔꯛꯇꯅꯅꯦ ꯉꯁꯤ ꯀꯣꯛ ꯆꯦꯅꯤꯀꯣ. ꯁꯥꯏꯀꯜꯁꯤ ꯌꯥꯎꯔꯛꯄꯩ ꯐꯔꯛ ꯇꯥꯅꯤ ꯇꯧꯕꯅꯤ. ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯇꯥꯅꯤꯡꯗꯦꯍꯦ. ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯆꯦꯟꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯔꯔꯣꯏꯍꯦ. ꯁꯟ ꯊꯥꯕ ꯀꯥꯟ ꯅꯠꯇꯦ. ꯁꯟ ꯄꯨꯟꯖꯜꯂꯣꯅ ꯀꯌꯥꯔꯛ ꯂꯥꯎꯔꯦ. ꯍꯥꯃꯦꯡꯗꯤ ꯂꯣꯏꯒꯦ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯌꯣ. ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯥꯗꯣꯛꯄ ꯅꯤꯌꯣꯝ ꯅꯠꯇꯦꯅ ꯀꯌꯥꯔꯛ ꯍꯥꯏꯔꯦ. ꯁꯤꯗ ꯃꯣꯏꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯈꯪꯅꯤ ꯉꯁꯤꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯃꯈꯣꯡ ꯊꯨꯗꯦꯛꯀꯦ. ꯑꯥꯗ ꯂꯥꯛꯏꯁꯦ ꯅꯣꯏ ꯅꯄꯥ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤꯅꯦ. ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁ ꯅꯟꯕꯤ, ꯑꯩ ꯆꯦꯜꯂꯦꯍꯦ. ꯉꯥꯏꯈꯣ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯦ. ꯊꯥꯗꯣꯛꯑꯁꯦ. ꯑꯩ ꯌꯥꯟ ꯆꯦꯜꯂꯝꯃꯒꯦ. ꯉꯥꯏꯈꯣ ꯏꯇꯩꯅ. ꯊꯧꯔꯣ. ꯍꯩꯃꯥ, ꯑꯌꯣ ꯏꯃꯥ. ꯑꯌꯣ, 이따이나.ꯉꯥꯏꯈꯣ. ꯑꯁ ꯂꯥꯛꯑꯣꯍꯦ. ꯑꯁ ꯆꯦꯜꯂꯣ, ꯂꯥꯛꯑꯣ. ꯑꯁꯤꯕꯨ ꯏꯅꯥꯎ ꯅꯠꯇ꯭ꯔꯅꯦ? ꯀꯩꯅꯣꯅꯦ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ? ꯍꯦ, 이나우. ꯍꯦ, ꯉꯥꯏꯈꯣꯅꯦ. ꯉꯥꯏꯈꯣꯃꯤ. ꯁꯨꯝ ꯆꯦꯟꯈꯤꯅꯦꯍꯦ. ꯂꯧꯗꯨ ꯁꯟꯒ ꯍꯥꯃꯦꯡꯒꯅ ꯅꯩꯗꯅ ꯂꯣꯏꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯇꯥꯜꯂꯨꯁꯤ ꯍꯥꯏꯕꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣꯁꯦ? ꯕꯨꯕꯣ, ꯇꯣꯝꯗꯣꯝꯕꯤ, ꯕꯨꯕꯣ, ꯇꯣꯝꯗꯣꯝꯕꯤ, ꯑꯩ ꯂꯥꯛꯑꯦ. ꯇꯥꯆꯧ, ꯐꯣꯟ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ? ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦꯅ ꯍꯥꯏꯔꯛꯇ꯭ꯔꯕ. ꯕꯨꯕꯣꯛꯇꯤ? ꯏꯅꯦ ꯍꯜꯍꯣꯏꯗ ꯋꯥ ꯑꯃ ꯇꯥꯟꯅꯔꯨꯅꯤꯅ ꯆꯠꯈꯤꯌꯦ. ꯑꯩ ꯀꯧꯔꯨꯒꯦ? ꯉꯥꯏꯈꯣ, ꯃꯩ ꯍꯥꯟꯅ ꯑꯣꯛꯈꯤꯁꯦ. ꯍꯣꯏꯅꯦ. ꯑꯗꯣ ꯇꯥꯆꯧ. ꯀꯩꯗꯧꯔꯦ? ꯇꯥꯆꯧ, ꯅꯪ 이제 잉비가 ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ? ꯐꯥꯎꯅꯗꯦ. ꯀꯩꯗꯧꯔꯒꯦ? ꯉꯍꯥꯟꯋꯥꯏꯗꯤ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯑꯝꯃꯤ. ꯀꯨꯏꯔꯦ ꯐꯣꯟꯒ ꯇꯧꯔꯛꯈꯤꯗꯕ. ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯒꯦ?
이제 잉비도 루홍그레 따죠. ꯑꯣ ꯐꯔꯦꯅꯦ ꯀꯩ ꯂꯝꯗꯅꯤ ꯍꯥꯏꯒꯦ ꯏꯝꯐꯥꯜꯂꯣꯝꯗꯅꯤ ꯍꯥꯏ ꯃꯣꯏ ꯃꯃꯥꯒꯤ ꯃꯄꯥꯟꯂꯣꯝꯗꯩ ꯁꯤꯜꯂꯛꯄ ꯑꯣꯏ ꯃꯥꯜꯂꯦ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯀꯞꯄꯝꯃꯦ ꯏꯆꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ ꯇꯣꯟꯗꯣꯝꯕꯤ ꯑꯩ ꯂꯨꯍꯣꯡꯒꯅꯤꯌꯦ ꯇꯣꯟꯗꯣꯝꯕꯤ ꯍꯥ ꯀꯗꯥꯏꯗ ꯀꯅꯥꯒ ꯋꯥꯡꯈꯩꯗꯅꯤ ꯅꯣꯏ ꯇꯥꯆꯧꯗꯣ ꯑꯩ ꯌꯥꯝ ꯋꯥꯔꯧꯏ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯃꯥ ꯅꯨꯄꯥ ꯅꯠꯇꯦ ꯄꯦꯜꯂꯁꯅꯨ ꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯏꯆꯦ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕꯩꯅꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯁꯦ ꯑꯗꯣ ꯆꯦ ꯇꯥꯆꯧꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯗꯦ ꯍꯥꯏꯔꯣꯏ ꯅꯣꯡꯃ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯔꯤ ꯍꯧꯗꯣꯛꯎꯕꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯤꯁꯛꯅꯤ ꯑꯗꯨꯅ ꯐꯤꯕꯝ ꯐꯤꯔꯦꯞ ꯁꯦꯝꯈꯤꯅꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯌꯨꯝꯒ ꯄꯥꯜꯂꯣꯏ ꯍꯥꯏꯈꯤ ꯑꯗꯨꯅ ꯑꯩ ꯄꯥꯎꯁꯦ ꯄꯤꯔꯔꯣꯏ ꯈꯜꯂꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯁꯨ 이제부터 루나 간잡네. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯄꯥꯡꯒꯟ ꯊꯣꯛꯇꯕ ꯑꯣꯏꯔꯝꯅꯤ. ꯄꯥꯎꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯏꯆꯦ. ꯇꯣꯟꯗꯣꯟꯕꯤ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ ꯇꯣꯟꯗꯣꯟꯕꯤ. ꯏꯆꯦ. ꯇꯥꯆꯧ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯇ꯭ꯔꯕ. ꯐꯔꯦ. ꯅꯪꯗꯤ ꯀꯩꯀꯩ ꯐꯪꯕꯤꯒꯦ? ꯑꯩꯅ ꯁꯥꯕ ꯐꯤ ꯑꯃꯒ ꯇꯥꯆꯧꯅ ꯑꯩꯒꯤ ꯂꯩꯕꯤꯔꯛꯄ ꯐꯨꯔꯤꯠꯇꯨꯒ ꯄꯥꯡꯈ꯭ꯔꯦ. ꯑꯣ, ꯐꯔꯦ ꯐꯔꯦ. ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯊꯤꯟꯈꯤꯕꯗꯁꯨ ꯑꯩꯈꯣꯏ ꯂꯩꯔꯛꯂꯣꯝꯗ ꯌꯦꯡꯉꯒ ꯀꯞꯄꯝꯃꯦ. ꯑꯩꯈꯣꯏ ꯕꯣꯕꯣꯛꯁꯨ ꯑꯗꯨꯝ ꯀꯞꯄꯦ. ꯑꯩ ꯃꯩ ꯂꯧꯊꯣꯛꯈꯤꯒꯦ ꯇꯥꯆꯧ. ꯂꯧꯊꯣꯛꯎꯔꯣꯆꯣ. ꯆꯦꯟ ꯆꯣꯡꯉꯨꯔꯒ ꯀꯨꯏꯅ ꯊꯝꯕꯁꯦ ꯕꯣꯕꯣꯛꯁꯨ ꯄꯥꯝꯗꯦ. ꯏꯁꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯝꯃꯕ ꯍꯥꯏꯗꯨꯅꯤ. ꯍꯟꯗꯛꯀꯤ ꯁꯥꯟꯅꯕꯁꯤ ꯆꯠꯂꯨꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯒꯦ ꯈꯜꯂꯦ ꯕꯣꯕꯣꯛ. ꯁꯥꯟꯅꯕ ꯂꯦꯞꯄ ꯌꯥꯗꯦ. ꯉꯝꯃꯤꯈꯩ ꯍꯣꯠꯅꯈꯤꯗꯧꯅꯤ. ꯕꯣꯕꯣꯛ ꯈꯛ ꯂꯩꯗꯧꯗꯣ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯤꯕ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯁꯦ ꯆꯥꯛ ꯇꯣꯛꯄꯒꯤꯅꯦ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯂꯥꯛꯑꯣ. ꯇꯥꯆꯧ, ꯍꯧꯖꯤꯛꯀꯤ ꯏꯟꯖꯥꯡꯗꯣ ꯌꯥꯝ ꯍꯥꯎꯇ꯭ꯔꯥ? ꯍꯥꯎꯋꯦ ꯍꯥꯎꯋꯦ. ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦ. 이슈디네 얌 헤이랍니다. 자 인장 통보 헤이라디 라크미 셀레 하이나림니. 이슈는 레루바 이뭉도 뭉아이도림니네. 아두니 이슈시디 라크미 젠비 오이동니. 캉바 간동니. 토글론 탁시카시 ngang sakadongni. 닝올로이비기네 윰바론 땀팜 마헤이 상디네. 뽀팜 짝팜 오이리바. 윰시니 ꯍꯧꯅ ꯂꯣꯟꯆꯠ ꯍꯦꯛ ꯀꯥꯏꯔꯨꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯈꯤꯗꯧꯔꯤꯅꯤ. ꯑꯍꯜ ꯂꯃꯟꯅꯅꯦ ꯌꯥꯅꯅꯕ ꯆꯠꯀꯗꯧꯅꯤ. ꯃꯣꯏꯅꯅꯦ ꯃꯕꯨꯛꯅꯤꯡ ꯄꯦꯟꯖꯅ
ꯏꯃꯧꯗꯅꯤꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇꯣ ꯏꯃꯥꯅ ꯏꯄꯥꯅ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯑꯕꯅꯦ ꯏꯁꯨꯊꯣꯏꯕꯤ ꯃꯁꯤ ꯀꯥꯎꯅꯨꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ ꯕꯨꯕꯣꯛ ꯑꯦ ꯀꯣꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯝꯗ꯭ꯔꯦꯅ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯁꯦꯟ ꯄꯥꯏꯔꯦ ꯍꯥꯏꯗꯅ 시군부 마차치부 ꯈꯪꯗ꯭ꯔꯗꯤꯅꯦ 이몽도 ꯃꯧ ꯂꯥꯛꯄꯗꯒꯤ ꯃꯅꯤꯟ ꯅꯥꯏꯕꯩꯗꯣ ꯑꯣꯏꯗꯧꯔꯤꯅꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯐꯤꯖꯦꯠ ꯆꯛꯆꯥ ꯉꯥꯛꯅ ꯆꯠꯄꯗ ꯅꯠꯇꯅ ꯏꯄꯨꯔꯣꯏꯕꯕꯨ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ 이내미꾸부나 아이부 헥 뽀삐바 이마 이빠 먹니나 칼라가냐 타모이 시행나 세바 떠위가다바 ꯑꯣ ꯑꯗꯨꯒꯨꯝꯕ ꯃꯆꯠꯇꯨ ꯈꯪꯗꯕ ꯉꯥꯛꯇꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯔꯤꯕ ꯈꯥꯏꯅꯔꯤꯕ ꯇꯣꯉꯥꯟ ꯆꯥꯅꯔꯒ ꯀꯧꯅꯗ꯭ꯔꯤꯕ ꯁꯝꯕꯜ ꯈꯥꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯑꯌꯥꯝꯕꯅ ꯃꯗꯨ ꯑꯣꯏꯗꯣꯔꯤꯝꯅꯤ ꯑꯗꯨꯕꯨ ꯃꯅꯦꯝ ꯃꯀꯨꯗꯁꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯕꯨꯛꯆꯦꯟ ꯄꯤꯛꯄꯗꯒꯤ ꯃꯆꯥ ꯃꯃꯧ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯟꯅꯕ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ 이헤, 하이, 나붕기 펌가 타라마브라냐? ꯉꯁꯥꯏꯅ ꯌꯥꯆꯪꯉꯛꯄꯗ ꯊꯥꯗꯣꯛꯑꯦ ꯕꯨꯕꯣꯛ. ꯐꯩ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯅꯥꯎꯕꯗꯣ ꯏ ꯄꯥꯎ ꯑꯝꯇ ꯐꯥꯎꯔꯛꯈꯤꯗ꯭ꯔꯕꯣ ꯕꯣꯛ? ꯀꯨꯏꯔꯦ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ. ꯅꯍꯥꯟꯋꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯥꯛꯑꯝꯕꯅꯤ. ꯀꯨꯏꯔꯦ ꯂꯥꯛꯈꯤꯗꯕ. ꯀꯗꯥꯏꯗ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ. ꯇꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ. ꯏꯁꯨꯊꯣꯏꯕꯤ. ꯑꯃꯨꯛꯇ ꯊꯤꯔꯨꯁꯤꯕ. 이마부 ꯐꯪꯅꯕ ꯊꯤꯔꯒ ꯂꯥꯌꯦꯡꯈꯤꯅꯤꯗ. ꯅꯣꯡꯃꯅ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯂꯩꯍꯧꯏ ꯍꯥꯏ. ꯅꯣꯡꯃꯅ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯆꯠꯂꯧꯏ ꯍꯥꯏ. ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯏꯔꯥꯟꯕꯨ ꯂꯪꯖꯜꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ. ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯅꯤ. ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯕꯣꯛ. ꯆꯦꯟꯒꯦ ꯆꯦꯟꯖꯁꯅꯨ. ꯍꯧꯖꯤꯛꯇꯕꯨ ꯀꯩ ꯈꯦꯠꯅꯔꯤꯒꯦ? ꯂꯣꯏꯅꯃꯛ ꯋꯥꯕꯨꯗꯤ ꯅꯠꯇꯦꯀꯣ. ꯂꯧꯗꯧꯕꯩꯅ ꯌꯥꯔꯤ. ꯂꯣꯏꯔꯦ ꯋꯥ. ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ. ꯑꯇꯣꯞꯄ ꯃꯤꯌꯦꯡꯁꯤꯗ ꯂꯦꯞꯀꯦ ꯂꯦꯞꯆꯁꯅꯨ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯅꯦ ꯅꯝꯗꯅ ꯂꯥꯍꯧ ꯂꯣꯏꯔꯦ. ꯃꯗꯣ ꯅꯥꯇꯩ ꯆꯥꯔꯣꯏꯗꯩꯗꯣ. ꯁꯦꯟ ꯇꯤꯡꯉ ꯇꯣꯛꯀꯅꯤꯗ. ꯀꯩꯒꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗꯣꯏꯅꯣ? ꯃꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯄꯤꯅꯤ. ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯧꯅꯤ. ꯑꯩꯗ ꯅꯠꯇꯅ ꯏꯃꯥꯕꯨꯁꯨ ꯏꯀꯥꯏꯕꯒ ꯄꯤꯔꯦꯗꯅ. ꯂꯝꯖꯥ ꯁꯔꯥ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯋꯥꯅꯤ. ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯥꯔ ꯒ꯭ꯂꯥꯁ ꯑꯣꯏꯅ ꯇꯧꯔꯗꯅ. ꯉꯁꯤꯃꯛ ꯃꯌꯨꯝꯗꯒꯤ ꯗꯥꯏꯔꯦꯛ ꯐꯥꯒꯗꯧꯅꯤ. ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯀꯩꯅꯣꯝ ꯆꯥꯗꯕ ꯌꯥꯏꯁꯦ. ꯁꯤꯌꯣꯔ. ꯏꯇꯥꯎꯒꯤ ꯄꯥꯝꯖꯕꯤꯗꯣ ꯅꯕꯨ ꯀꯥꯏꯗ꯭ꯔꯤꯐꯥꯎ ꯆꯥꯊꯔꯗꯝꯅꯤ. ꯏꯇꯥꯎ, ꯉꯥꯏꯈꯣꯅꯦ. ꯀꯩꯗꯧꯔꯦ? ꯀꯩ ꯆꯤꯡꯅꯩꯅꯣ? ꯃꯕꯨꯡ ꯑꯍꯟ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯗꯣ. 이번 망할라. ꯍꯣꯏꯅꯦ. ꯅꯚꯥꯏ ꯑꯍꯟꯗꯨꯅꯤꯅꯦ. ꯌꯨꯝꯗ ꯊꯣꯛꯂꯛ ꯂꯩ. ꯃꯗꯨ ꯐꯔꯛ ꯇꯥꯅꯤ. ꯃꯋꯥ ꯂꯧꯗꯦꯍꯦ. ꯊꯥꯡꯒꯤ ꯃꯃꯥꯡꯗ ꯕꯣꯛꯁꯤꯡꯗ ꯀꯩꯗꯧꯗꯣꯏꯅꯣ? 이바ꯏꯅꯦꯅ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯐꯦꯠ ꯐꯥꯛꯊꯅꯤ. ꯔꯦꯁꯄꯣꯟꯁ ꯐꯖꯔꯛꯇ꯭ꯔꯗꯤ ꯐꯖꯗꯕꯒꯤ ꯃꯊꯧ ꯂꯥꯛꯇꯥꯔꯦꯗꯅ. ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛꯁꯨ. ꯍꯟꯗꯛꯇꯤ ꯐꯥꯏꯅꯦꯜ. Do or die. ꯇꯥꯟꯖꯥꯟ ꯂꯩꯌꯦ ꯏꯇꯥꯎ. ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯁꯤꯕꯣ? ꯍꯥꯟꯅ ꯊꯦꯝꯈꯤꯁꯨ ꯏꯇꯥꯎ. ꯅꯪ ꯇꯨꯝꯂꯦ. ꯑꯩ ꯇꯧꯒꯦ. ꯍꯣꯏ, ꯅꯣꯏ ꯉꯥꯏꯈꯣꯍꯦ. ꯉꯥꯏꯈꯣ.
두개도 너의 임팔 가루이라. Hoi, ta song sao hidi yu tha amira. 나대다 좀 그놈 가능한데. 아주 너의 와무 가능지. 다 고랭거 좀 따나비로. 아코이 팅이. 나이고에. 어이, 어제나 아잉 안 주디요. 넌 미타나마가 너희니 짝으로서. 아이제 롱도 구이드라가네. 아두마이 더무고 다 고이래. 어이, 너희니네 얌냄 짝으로. Tonton bi zelo hung dorabane. Adumai tong nuko. 제사 동등에 조고조. 정. Kaino noi toise. Music jura. Ngoksan nanu ko. Changjala ko ko. Ngoksan nanu ko. Kayam tong nuko ta koire. Changjala kanu ta koire. Music ta ba. Ta koire. Tado. Adumai tong nuko ta koire. Adumai tong nuko. Tado habene. Tado habene. 아니, ta koire. Tado habene. 나 멀리 가자. Tado ta koire. 나 봐. 그렇지 말 될수가 있어. Tado habene. Tado ta 속사. ꯑꯩꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗ꯭ꯔꯕ ꯅꯪ ꯉꯁꯤꯗꯤ ꯊꯣꯛꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯀꯅꯤ ꯁꯦ ꯇꯥ ꯀꯣꯏꯔꯦꯡꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦꯅ ꯑꯝꯇ ꯈꯨꯝꯃꯨꯁꯤ ꯅꯪꯅ ꯈꯨꯝꯕ ꯏꯀꯥꯏꯔꯁꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯝꯅꯤ 이마! ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯛꯄ ꯇꯣꯟꯗꯣꯝꯕꯤ! 나짱! 에이! 너리 레디! 활동을 해라! 헤이! 정신을 끊어! 뭐야? 정신을 끊어! 정신을 끊어! 널 놓치니 정신을 끊어! 감더위 미 우시다봐 토이버 톡톡시기디 ꯀꯩꯝꯇ ꯃꯤ ꯄꯥꯏꯕꯤꯔꯨꯅꯨ ꯂꯩꯀꯥꯏ ꯈꯨꯟꯅ ꯃꯉꯥꯜꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯅꯔꯦ ꯃꯔꯥꯟꯅ ꯃꯄꯨꯡ ꯐꯥꯔꯛꯇꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯔꯛꯈꯤꯕꯅꯤ ꯀꯩꯅꯣ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯁꯨ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯈꯪꯗꯦ ꯃꯌꯥꯝꯅ ꯐꯅꯦꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯣꯟꯗꯣꯝꯕꯤꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯗꯣꯏꯗꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯄꯨꯝꯅꯃꯛ ꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯉꯁꯤꯃꯛ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯁꯨ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯑꯁꯨꯝꯕꯒꯤꯗꯤ ꯃꯤ ꯋꯥꯠꯂꯣꯏ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯆꯥ ꯃꯉꯥꯜ ꯂꯥꯟꯗꯦ
ꯐꯠꯇꯕ ꯃꯍꯤꯛ ꯑꯃ ꯂꯣꯏꯁꯟꯕꯗ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯨꯕꯗꯅꯤ ꯃꯍꯤꯛꯇꯨꯒꯤ ꯈꯣꯡꯕꯨ ꯑꯣꯏꯔꯤꯕ ꯈꯣꯡꯕꯥꯡꯕ ꯃꯍꯤꯛꯇꯨꯃꯒ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯌꯨꯔꯦꯟ ꯊꯛꯄ ꯊꯣꯛꯆꯥ ꯑꯣꯏꯗꯨꯔꯣ ꯃꯗꯨꯃꯁꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯗꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯃꯌꯨꯝꯗꯁꯨ ꯃꯤ ꯊꯥꯅꯗ꯭ꯔꯕ ꯆꯥꯛꯀ ꯍꯥꯞꯄꯤꯗ꯭ꯔ ꯄꯣꯠꯅꯤꯗ ꯃꯣꯏ ꯃꯄꯥꯗꯨꯅ ꯃꯤꯅꯦꯒ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯁꯦꯜ ꯈꯔ ꯄꯤꯔꯒꯦ ꯍꯥꯏꯕ ꯀꯨꯏꯔꯝꯅꯤ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯁꯦꯡꯗꯣꯛꯆꯒꯦꯅ ꯂꯥꯛꯆꯔꯤꯅꯦ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯈꯤꯗꯕꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯀꯅꯥꯝꯇꯗꯁꯨ ꯋꯥꯀꯠꯆꯔꯣꯏ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛꯅꯤ ꯈꯟꯖꯔꯒꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯩꯅ ꯉꯥꯡ ꯁꯛꯈꯤꯕ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯒꯤ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯕꯨꯁꯨ ꯃꯃꯥ ꯑꯩꯅ ꯁꯣꯏꯍꯟꯖꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯠꯇꯒ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯦꯛꯇ ꯏꯆꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟꯅꯆꯤꯡꯕ ꯊꯧꯔꯝ ꯀꯌꯥꯕꯨꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯂꯩꯀꯥꯏ ꯁꯤꯡꯂꯨꯞꯇꯒꯤ ꯃꯤꯡ ꯀꯛꯈꯤꯕꯗꯨꯁꯨ ꯉꯁꯤꯗꯒꯤ ꯃꯤꯡ ꯍꯥꯞꯄꯤꯔꯣ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯋꯥꯀꯣꯡꯁꯦꯟ ꯑꯩ ꯀꯠꯆꯔꯒꯦ ꯏꯕꯦꯝꯃ ꯅꯪꯅ ꯃꯤꯔꯣꯟ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯂꯩꯀꯥꯏꯅ ꯌꯥꯗ꯭ꯔꯕ ꯂꯩꯀꯥꯏꯅ ꯏꯟꯊꯣꯛꯑꯕ ꯍꯥꯏꯕꯁꯦ ꯃꯐꯝ ꯑꯃꯠꯇꯗ ꯆꯟꯅꯔꯣꯏꯗꯧꯕꯅꯤ ꯂꯩꯀꯥꯏꯅ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯂꯩꯇꯨꯝ ꯑꯃꯇꯪ ꯍꯨꯟꯕ ꯑꯣꯏꯔꯁꯨ ꯌꯥꯎꯑꯣꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯐꯔꯦ ꯌꯥꯏꯐꯔꯦ ꯄꯥꯕꯨꯡ ꯆꯥ ꯊꯝꯃꯣ 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 ꯅꯃꯥꯗꯤ ꯂꯦꯡꯈꯠꯈ꯭ꯔꯕ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ ꯄꯥꯕꯨꯡ ꯆꯥ ꯂꯥꯟꯁꯤꯜꯂꯨ ꯀꯩꯗꯧꯒꯦꯌꯨ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯂꯥꯛꯏꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯧꯁꯤꯕꯨ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯄꯩꯗꯅ ꯂꯩꯔꯤꯅꯤꯅꯦ ꯈꯔ ꯈꯟꯊꯅꯕꯅ खर कन्न मंगांगोरे लेना हेक्ता होई हेक्ता फुंगतकी लोरेदा लेमन तिमन लेबन निपी लोरुबसे मा सा नुंगाइतब्रो चा थममगे मा हे पुथोको आई थवै मथोंग मरम खंगदना जॉब जाब हेता चाबी थपीदबो मी नते आई याबा यावदना कासिदा चंगपसु यारोय कइने मा ngang दुबो ngarang lai be namajida ima na ngang du kaino ba ichan hey ini buk chabiya ai na ngang ise ngangbam thoktar ngang ini nangna khangpote inamadadi kai ngangbam thoi ba imani angda ba kai tawgre ba inamana hey angang na han chanu nangona taina tra tok chani eh aingonda nung kai ge
ꯀꯩꯅꯣ ꯏꯃꯥꯅ ꯈꯜꯂꯤꯁꯤꯕꯣ ꯆꯜ ꯏꯃꯥꯗ ꯑꯗꯨꯃꯥꯏ ꯍꯥꯏꯗꯤꯌꯦ ꯄꯦꯟꯗꯕ ꯂꯩꯕꯅ ꯑꯁꯥꯎꯕ ꯂꯩꯔꯤꯕꯅꯦ ꯄꯦꯟꯊꯣꯛꯄ ꯍꯩꯃꯟꯗ꯭ꯔꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯗꯦ ꯅꯝꯃ ꯍꯦ ꯁ꯭ꯋꯥꯏꯗ ꯆꯤꯟꯗꯥꯔꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅꯅꯦ ꯂꯥꯛꯇ꯭ꯔ ꯂꯪꯗ꯭ꯔꯤꯉꯩꯗꯅꯦ ꯆꯥꯒꯁꯦ ꯄꯨꯔꯥ ꯄꯨꯊꯣꯛꯈꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯊꯣꯏꯕꯤꯁꯅꯥ ꯑꯩꯁꯦ ꯂꯩ ꯃꯁꯤꯖꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯃꯒꯤ ꯃꯈꯨꯠꯀꯁꯦ ꯇꯥꯞ ꯍꯦꯛꯇ ꯆꯥꯕꯤ ꯊꯛꯄꯤꯗꯧꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯏꯀꯥꯏꯀꯣ ꯑꯩ ꯍꯪꯒꯣꯏꯀꯣ 이마 되지 그이노 이놈은 지금 갈람도 봐 ꯈꯟꯅꯤꯡꯕ ꯈꯟꯖꯅꯨ ꯅꯪ ꯅꯊꯧ ꯅꯠꯇꯦ ꯂꯩꯕꯕꯨ ꯉꯝꯗꯗꯅ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯩꯗꯤ ꯂꯩ ꯃꯁꯤꯖꯅꯦꯅ ꯃꯨꯛꯄꯗ ꯅꯊꯟꯗ ꯀꯪꯉ ꯁꯤꯗꯧꯔꯝꯅꯤ ꯅꯪ ꯆꯥꯛ ꯊꯣꯡꯃꯤꯟꯅꯕ ꯂꯩꯅꯩꯅ ꯆꯥꯛ ꯊꯣꯡꯕ ꯉꯝꯖꯔꯣꯏ ꯑꯩ ꯅꯊꯟꯗ ꯊꯣꯡꯉ ꯆꯥꯖꯧ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨꯅꯦ ꯁꯣꯏꯗꯧꯔꯤ ꯃꯁꯤ ꯑꯃꯁꯨ Kapamira. Kay kapino. Kapayade ko. kapte. Kapoida. Khangde. Pungning hekta nungshire. Kay nungshiri ba? Imana nga mundo dunya. Kay sukalo no. Momo do sum sayang tawjaba ngane. Aduidi kay sukhande da. Adudi kay gya. Ima ipa masang khangawdraba ise asidi awatpa amta leitre ko khalubada bise hekta thagi Se kapkan kauthokpasu kartam penthokpasu haidawne imana ikhut chabiba ibema haina nungshina kaubiba mikuptu bautangdi ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯤꯅꯕꯤꯌꯣ ꯇꯣꯟꯗꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯖꯕꯗꯤ ꯈꯥꯡꯕ ꯀꯟꯕ ꯏꯅꯦꯝ ꯏꯀꯨꯕꯨ ꯏꯃꯥ ꯏꯄꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏꯗꯣ ꯅꯪ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯒꯗꯕꯅꯤ ꯆꯥꯛ ꯊꯦꯡꯈ꯭ꯔꯅꯤ ꯄꯥꯕꯨꯡꯁꯨ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯦ 이베마주 콜레ꯖ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯗꯣꯛꯈꯤꯒꯦ Sir, I SI Pakuni sir. Ngasay ako'y team na ani lawkhot do amadi wahang pahu tawbada kitang hinjek sir. Hoy sir. Alam yang kangren sir. Hoy sir. Job to naman tawsage. Ani sir. Hey, come on, wait. W. Let's come on, get him. W. Hey, Changayo. What's going on? Make him the garden. Changayo. Ay police thado. Ay asing mo dahige. Ay police thado.
ꯆꯠꯈ꯭ꯔꯤꯗꯣ ꯍꯦ ꯊꯧꯕ ꯍꯤꯡꯆꯥꯕꯅꯅꯦ ꯈꯨꯂꯤꯡꯕ ꯂꯝꯗꯝꯅꯤ ꯑꯁꯣꯜ ꯑꯅꯥ ꯑꯃꯠꯇ ꯂꯩꯕ ꯉꯝꯃꯣꯏ ꯍꯨꯔꯥꯟꯕꯅ ꯊꯜꯂꯕ ꯂꯝꯗꯝꯅꯦ ꯑꯆꯨꯝꯕꯗꯤ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯂꯩꯕꯥꯛꯁꯤꯗ ꯆꯟ ꯀꯩ ꯍꯥꯏꯒꯦ ꯅꯃꯥ ꯅꯪ ꯏꯃꯥꯒꯤ ꯆꯥ ꯑꯝꯇ ꯄꯤꯔꯨ ꯂꯥꯛꯑꯣ ꯊꯛꯇ꯭ꯔꯁꯨ ꯇꯣꯛꯆꯅꯤꯗ ꯅꯃꯥ ꯑꯗꯨꯃꯥꯏꯅ ꯍꯩꯗꯤꯌꯦ ꯆꯟ ꯅꯁꯛꯇꯣ ꯑꯩ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯅ ꯂꯣꯟꯕꯅꯦ ꯍꯥꯏꯔꯗꯤ ꯊꯛꯎ ꯌꯥꯔꯔꯣꯏ ꯅꯪꯅ ꯂꯣꯟꯕꯅꯦ ꯍꯥꯏꯔꯒ ꯑꯝꯇ ꯄꯤꯔꯨ ꯂꯥꯛꯑꯣ ꯏꯔꯨꯖꯗꯅ ꯆꯥꯛꯈꯨꯝ ꯆꯪꯉꯤꯔ ꯍꯥꯏꯔꯛꯑꯗꯤ ꯂꯨꯖꯔꯦ ꯍꯦꯛ ꯍꯥꯏꯖꯜꯂꯣ ꯍꯣꯏꯗ ꯀꯩꯗꯧꯋꯦꯒꯦ ꯂꯥꯛꯑꯣꯀꯣ ꯑꯩ ꯄꯥꯕꯨꯡꯒꯤ ꯆꯥ ꯄꯤꯔꯝꯒꯦ ꯍꯣꯏ ꯅꯃꯥ ꯑꯩꯈꯣꯏ ꯃꯥꯅ ꯑꯁꯨꯛ ꯊꯤꯅ ꯇꯧꯔꯁꯤꯕꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯁꯨꯡꯁꯥꯎ ꯍꯦꯛ ꯁꯥꯎꯗꯦ ꯃꯧ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯦ ꯑꯩꯁꯨ ꯏꯅꯝꯗꯧ ꯇꯧꯒꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤ ꯂꯤꯗꯔꯅꯤꯀꯣ ꯅꯨꯄꯤꯅ ꯐꯔꯣꯏ ꯐꯠꯇ꯭ꯔꯗꯤ ꯊꯦꯡꯅ ꯐꯠꯇꯕ ꯖꯥꯠꯅꯤ ꯅꯨꯄꯤꯃꯨꯛ ꯀꯤꯕ ꯂꯥꯏ ꯂꯩꯇꯦꯕꯣ ꯃꯁꯤꯅ ꯑꯣꯏꯔꯝꯗꯥꯏ ꯅꯦꯄꯣꯂꯤꯌꯥꯟꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤꯁꯦ ꯅꯦꯄꯣꯂꯤꯌꯥꯟꯒꯤ ꯃꯃꯥꯗꯣ ꯁꯅꯥꯍꯟꯒꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤꯌꯦ ꯐꯠꯇꯕ ꯃꯃꯥꯅꯤꯅ ꯍꯥꯠꯂꯨꯁꯨ ꯌꯥꯄꯣꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯎ ꯃꯣꯔꯣꯛꯇꯣ ꯐꯖꯅ ꯃꯦꯠꯂꯒꯅꯦ ꯀꯩꯅꯣꯝꯇ ꯆꯠ ꯍꯩ ꯀꯅꯥꯅꯣ ꯀꯗꯣꯝꯗ ꯂꯤꯁꯜꯂꯛꯏꯅꯣ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯁꯅꯥꯍꯟꯒꯤ ꯃꯕꯥꯏꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯅꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯁꯅꯥꯍꯟꯒ ꯇꯣꯟꯗꯣꯝꯕꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ
소나붕 마야이두다 이세이 sakpi징두다 sen banan chakharamado adu kaurabo aigi ming khangbidrane ai khangjedre yara ahan dilaayadana angang kapathiamada pao aigi ming sijinnariba aigi ming bidep tomba posting mafamda mi phumanbadagi ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯌꯨꯝꯁꯤꯗ ꯍꯥꯎꯁ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤ ꯆꯪꯕꯤꯌꯣ ꯅꯅꯤꯡ ꯇꯧꯕꯤꯌꯣ 이마씨 모바일 아이예 ꯑꯩ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯆꯪꯉꯣ 오케이 ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ ꯃꯀ꯭ꯂꯥ ꯃꯆꯥꯒꯁꯦ ꯒꯗꯒꯗꯅꯤ 이네 이네 돈돈비 이네 숨모 이몽기 미싱제 로이 숨모 숨마자이 부비 미숨마이비 이베만이나 이짠 파파와 마마 아이나 하이바 따비드레다나 까 이주비 이주다더비 낭디 학다더니네 아이기 터모이 라이만 오이그리제 아이기 터모이 이봉어 까나 까이 하이게 이네 아이 돈돈비기 마붕니 ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯒꯗꯕ ꯑꯗ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯎꯅꯖꯅꯤꯡꯗꯅ ꯁꯨꯝ ꯆꯪꯖꯔꯛꯏꯅꯤ ꯑꯣ ꯈꯨꯡꯒꯪꯗꯩ ꯑꯣꯏꯔꯦ 이봉어 ꯑꯩꯈꯣꯏꯗꯤ ꯏꯊꯧ ꯂꯣꯏꯅ ꯆꯤꯟꯖꯩ 이자수 마빠수 ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃꯃꯝ ꯂꯣꯏ ꯇꯧꯖꯩ ngahak phamdana warem ngang na bai matam su leijade do nasan nupi suning da bi ma leiri se asi mangai ra sangi bai bu pubi khara su yare da 이네 kaino ine na haibiri wa dubo 다저 짱어 이몽도 파무제 yare ai changar isendi yam lungai leramidana ai hayeng ayuk ki pung 8 gi flight te chatpa dare 나봉 쩔룩기게 이네 이산지 말아이 북티나 하우레 비댓 바댓 비니 이마 이빠나 너그럭 꼰비럭대 이네 호이는 앙석도나 푸비 짜이비도나 나 꽃짜나 war고 땜비요 아두가 미오이브나 따봉 감드러버 와이 부봉 감로이드버 볼롱 가야디 동갓게 간비누고 이네 에 얌링이나 시디야 헤이 कहीं नंगना मफम से लागा थारा बखंदादो आई जिबु नंगी नमितदा करी ओइना उररगेन हे पुक्चिल चौबी मिनुंसी खंबी ममा अमो ओइबदा मतिक चाबी नुपी अमो ओइनोजे अदुबु वहाम कत्तदे हाइजरमगे मराई वक्ति रबी लाई रबी कहीं सुबी चलसे अइना सानबो लोइदुना मिरमदगे हलकपो फावबदंगदी टेक खाइदिन थम्बिरपुको आई यौजरगे 다저 시야 코믹 쿠당 마사 마구만아수 헤 마시 부나막체 낭나 돈바 같다네 미나 오시다바 아이기 탑도 왕앙바체 아이가야 히나디네 나붕 라잉아이시네 마뚱 인게가 일하우라사루 나 sak도 잉닝드레 다저고 mafamsida laktanaba haijagigi ima khoidongche itokna sawakadorida मसीबु करम्बा मोडेलगी ममानो मसीगी नुपीजे सारप कंपनी दो जुगोट के आचारम हे ताइबंग मपो मसीगुम्बा नुपीजे ददिने थेंनाबिदबा मसीगुम्बा नुपीजे लौरगने इमुंग मनुंग पुकाई काई दु सरुपुदि युंग सुपाने पंजररो नंग वारौ नुको ताइबंग मपो
Isu mangana handaki sanabase chalamdai sida mamadu thengnajaraga chalamadi isu do wakan kharadi nungairamdawni numit chupa ama wana thijaraga unaba phangdana isu do nungaitana chakhibani maduda yam hena khanjin biro noda hala aga phangnaba thiragini mama bulayengini hairami dudi mingonda landaba kaidaba iyani taibang mapunasu soidana thogjan bima ngambi lao 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 sango lao ngambi je mawoi bada onthok na lengre Singju bora yaura yene hal se si phamu se phoi bobo phamu nang hek lakbaga wakhan nungai tabaga loine hek mang he nungai taba wakhal ga kemta khanbirun do ibo haksang soknamne aizu bobo kinakta adum toina lakani ye ho adidi ngambiya nang sa lolorodana nungai ba wari ngak sa gi dine hal nungai ba wari leredi saro ngasai do aying bi do phone tori isu aying bina kari hairiba bobokti ka mai tori ana e yawbra na hangai ba nuksibani da isu aying bido aduga horen nungda mangal gi sanabada TV da yeng hal hairi ai khoi da yeng maji ko bobo mai ai ngamjaro yengbaga adui sarupudine radio da pa oina tajarage ahing bina ningsang ise kaya adda nuksirabano ton bisu phone tora ambane bubok ta pau bibiyona ado bobo ini hal ai cha lolurage ho loloro Hai, sakalari, tamu, si tamu. Sanang na sani pigo do, ta kautoro. Kay do biyaroge babong. Ihe, kau ta kautoro ne. Hoy babong. Discipline khangba, honnaba kanba haibiside, lemna mangba hona de. Club organization में हमने सुधार करना रही ने सिंधीदना मियामो इन पोपगी मैं याम बपुंची है बताओ पाबोंग हाय लाउनी नो पाबोंग ngasigi paper sidi nabai mangan gi paw ngak tengai ni se yong World Boxing Championship te gold medal lawri edna India de natana Manipur gi nichet porpagi Prime Minister na lupala ya khi pirani na lawthu idu yu adagi Manipur gi shem na su la kuntra amaga su pirani na lawthu khare sida nate sana nang paramtro makadi nang haidaro dana पाबोंग मणिपुर पुलिस डिपार्टमेंट दा DSP की फम जुपेरनी सी योरदी हाइफंग खंगदना नुंगाई रे पाबोंग aina khaliba aina tawrisibu imungda leiriba moi mayam jina amatta oiraga aina naitom tarisina laikai gi misingna aibu uraga saungningiba aingondagi lapthokigum tawrisibu ai lala male ai gi wakhan tayonara male khalubada ai onthokna ikai jareda Inama, ngasidi sareng tong mujasi ko. Ay, sareng din natin eh. Ngasidi maten satal daw ni. Ipa masar salur ke. Hoy babong. Hey, nang julaw ne, si Paulaw ne. Gumdaro he ko. Tacho. Inama. Happy.
ꯅꯣꯏꯗꯣ ꯀꯩꯒꯤꯅꯣ? ꯈꯪꯗꯦ ꯅꯣꯏꯅ ꯅꯣꯛꯄꯕꯨꯗꯨꯗ ꯁꯨꯝ ꯅꯣꯛꯄ ꯋꯥꯅꯤ ꯇꯥ ꯇꯣꯝꯕꯩ ꯆꯥ ꯂꯧꯔꯨꯒꯦ ꯆꯥꯒ ꯂꯥꯏꯔꯦ ꯅꯣꯏ ꯃꯌꯥꯝ ꯅꯣꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏ ꯇꯣꯟꯇꯣꯟꯕꯤꯒꯤ ꯃꯕꯨꯡ ꯏꯕꯥꯏꯕꯉꯥꯟꯗꯣ ꯍꯟꯗꯛ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯗꯅ ꯑꯣ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯕꯗꯣ ꯑꯗꯣ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯤ ꯒꯣꯔꯃꯦꯟꯅꯅꯦ ꯁꯤꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯒꯗꯧꯔꯦ ꯍꯣꯏꯅꯦꯍꯦ ꯐꯩꯅꯦ ꯑꯗꯨꯗꯤ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯑꯩꯉꯣꯟꯗ ꯆꯥ ꯀꯧꯍꯟ ꯌꯥꯔꯅꯤ ꯏꯅꯝꯃ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯨꯔꯁꯤ ꯂꯥꯎ. ꯆꯣ ꯁꯦꯝꯃꯤꯟꯅꯔꯣ ꯆꯠꯂꯣ. ꯉꯥꯏꯈꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯍꯧꯒꯦ. ꯁꯣꯟꯗ ꯂꯩꯔꯦꯅꯦ. ꯄꯥꯕꯕꯨ ꯊꯣꯛꯄ꯭ꯔꯣ ꯅꯪꯕꯨ? ꯑꯗꯨꯗꯤ ꯗꯃꯥꯗꯝꯅꯤꯕꯣ. ꯏꯕꯦꯝꯃ ꯂꯥꯎ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯂꯥꯛꯑꯣ ꯏꯃꯥ 이마 ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯏꯕꯦꯝꯃ 이마 ꯀꯩꯁꯨ ꯇꯧꯗꯦ. 이마 ꯈꯣꯏꯗꯥꯆꯧꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯔꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯗꯣ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯦ 이마. ꯏꯕꯦꯝꯃ ꯅꯕꯨꯡꯗꯨꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯌꯥꯏꯐ ꯄꯤꯕꯒꯤ ꯃꯍꯨꯠꯇ 이마ꯅ ꯎꯠꯄꯤꯈꯤꯕ ꯏꯌꯣꯡ ꯏꯇꯧꯗꯣ ꯅꯕꯨꯡꯗꯣ ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯝꯒꯅꯤ. ꯉꯁꯤꯗꯤ 이마 ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. 마렘ꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯈꯨꯗꯤꯡꯃꯛꯅ 이모기 ꯃꯇꯧꯕꯨ ꯇꯝꯖꯕ ꯑꯣꯏꯔꯁꯅꯨ. ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛ ꯀꯌꯥꯅ ꯃꯧ ꯑꯃꯒꯤ ꯃꯒꯨꯟꯕꯨ ꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ 이마 ngasi디 ꯈꯪꯉꯦ. 이베마 이마 ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. 하여이디 이마 ꯅꯃꯧꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯣ. ꯚꯛꯇꯤꯒꯤ ꯃꯃꯥꯡꯗ ꯃꯨꯛꯇꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤꯅꯦ. ꯋꯥꯈꯜꯁꯤꯅ ꯆꯨꯝꯅ ꯐꯖꯅ ꯈꯟꯊꯅꯔꯕꯗ ꯀꯅꯥꯅ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯔꯣꯏ. ꯌꯦꯡꯊꯤꯅꯕ ꯂꯩꯔꯣꯏ. ꯏꯪ ꯇꯞꯄ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯅ ꯆꯥꯎꯈꯠꯄ ꯍꯧꯅꯗꯦ. ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯇꯞꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯁꯤꯀꯣ. ꯃꯣꯏ ꯄꯥꯕꯨ ꯑꯩ ꯉꯥꯏꯈꯣꯛꯇ ꯇꯥꯏꯞꯆ ꯍꯨꯂꯦꯡꯉꯦ ꯌꯥꯝꯒꯤ ꯍꯟꯃꯥꯟ ꯕꯨꯡꯉꯣ ꯃꯉꯥꯟ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯏ. ꯏꯆꯥꯗꯤ ꯃꯥꯏ ꯑꯗꯨꯝ ꯄꯥꯎꯀꯣ. ꯆꯠꯁꯤꯂꯥꯎ ꯑꯩꯁꯨ ꯌꯥꯎꯒꯦ. ꯑꯩꯁꯨ ꯌꯥꯎꯒꯦꯕ. ꯍꯟꯗꯣꯅꯦꯍꯦ. ꯑꯉꯥꯎꯕꯤꯗꯣ ꯏꯟꯕꯤꯅꯨ. ꯑꯉꯥꯎꯕꯤꯗꯣ ꯐꯨꯕꯤꯅꯨꯅꯦ. ꯕꯦꯝꯃ ꯅꯪꯕꯨ ꯂꯩꯍꯧꯅꯤꯡꯕ꯭ꯔꯥꯅꯦ? ꯉꯥꯏꯈꯣ. ꯁꯦ ꯐꯨꯁꯦ. ꯅꯣꯏꯒꯤ ꯂꯩꯃꯟꯗꯨꯅ ꯍꯨꯞꯄꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯍꯟꯕꯅ ꯍꯨꯛꯀꯅꯤ. ꯁꯤꯅ ꯍꯨꯛꯀꯦ. ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯅ ꯁꯤꯔꯝꯕꯅꯤ. ꯉꯁꯤꯗꯤꯅꯦ ꯏꯁꯨꯗ ꯁꯤꯕꯤꯔꯒꯦ. ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯃꯛꯅꯤ ꯈꯜꯂꯨꯀꯣ. ꯂꯧꯊꯣꯛꯀꯅꯨꯀꯣ ꯏꯁꯨ ꯅꯥꯎꯕ. ꯍꯣꯏ ꯕꯨꯕꯣꯛ. ꯕꯨꯡꯉꯣ ꯁꯦ ꯍꯣꯜꯂꯨ ꯑꯝꯇ ꯍꯣꯜꯂꯨ. ꯕꯨꯡꯉꯣ ꯑꯉꯥꯎꯕꯤꯁꯦ ꯑꯝꯇ ꯈꯨꯔꯝꯃꯨ. ꯇꯣꯟꯗꯣꯝꯕꯤ ꯂꯥꯎ. ꯁꯦ ꯑꯝꯇ ꯈꯨꯔꯝꯃꯨ ꯂꯥꯎ.
Bobo, ang office ka na ano? Ako ima natro bubo. Tondombia. Isu mangal na nga si panga iba medan siya. Law na naman sa lamdagi bikupta. Amuk tadi kurum jageda na tiru bada pangkidab do. Ngasi namang dilip liba ang awbi sini na isusa. Ima. 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 Kayo nito mo. Ay, kusuma. Ima. 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 Ini. Ima. Ima. Kayo turog eh. Iningi Ima. Kusum. Ima. 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 Siyempre pa ako. Ipa mo Ima. Kusum. Ima ko na yun doon eh. Yung dyan si Ima. Ikaw si Ima. Masani. Ima. Kusum. Acha ako mo tatong tinatsan na mo Ima. Iningi Ima. Nungay ba masangkan ka na? Ima. Tsaka ba na na iningi Ima.